ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯕꯤꯅꯥ ꯃꯣꯏꯔꯥꯡ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯁꯤꯔꯕ ꯂꯝꯗꯝꯅꯤ, ꯁꯅꯥꯒꯨꯝꯅ ꯃꯒꯨꯟ ꯂꯩ ꯍꯥꯏꯕꯒꯤꯗꯃꯛ ꯁꯅꯥ ꯂꯩꯕꯥꯛ ꯀꯧꯅꯈꯤ꯫ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯍꯥꯎꯗ ꯐꯪꯗꯕ ꯂꯩꯇꯦ, ꯊꯣꯛꯇꯕ ꯂꯩꯇꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯐꯪꯏ ꯏꯃꯥ ꯃꯅꯤꯄꯨꯔ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯣꯠꯅꯕ ꯀꯜꯂꯤ, ꯊꯧꯅꯥ ꯂꯩ, ꯅꯤꯡꯍꯟꯅꯕ ꯇꯧꯗꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯏ, ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯜꯗ ꯏꯔꯣꯏꯅꯅ ꯆꯠꯂꯤꯕ ꯂꯝꯗꯝꯅꯤ꯫ ꯑꯍꯜ ꯑꯉꯥꯡ ꯈꯥꯛꯇꯅ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯁꯤꯟꯐꯝ ꯊꯤꯗꯨꯅ ꯇꯧꯅꯩ꯫ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯤꯟꯅꯖꯕꯤ, ꯎꯔꯤꯄꯣꯛ ꯀꯧꯕꯤ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤꯗ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯣꯡꯃꯇ ꯋꯥꯏ ꯍꯥꯏꯕ ꯍꯥꯏꯒꯅ ꯁꯦꯜ ꯀꯟꯅ ꯇꯥꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯥꯔꯤꯛꯅ ꯂꯩꯀꯥꯏ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯐꯤ ꯈꯣꯝꯂꯨꯔꯒ ꯊꯕꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ "ꯊꯕꯥ, ꯊꯕꯥꯎ, ꯇꯥꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯃꯉꯣꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣꯕ, ꯑꯁ ꯋꯥꯕꯅ ꯂꯣꯏꯔꯦ." "ꯍꯩꯃꯥ ꯏꯕꯦꯝꯃ ꯊꯥꯔꯤꯛ, ꯅꯪ ꯂꯥꯛꯑꯦꯗꯅ ꯉꯁꯥꯏꯗꯒꯤ ꯊꯕꯥꯅ ꯉꯥꯏꯔꯝꯂꯤꯕꯅꯤ, ꯉꯥꯏꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯔꯤꯅꯣ ꯁꯤꯡꯖꯨ ꯃꯌꯥꯟ ꯍꯦꯛꯂꯨꯅꯦꯗꯅ ꯆꯪꯈꯤꯕꯅꯤ, ꯂꯥꯛꯑꯅꯤ ꯂꯥꯛꯑꯅꯤ." "ꯏꯃꯥ ꯋꯥꯏꯗ, ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯏꯁꯦ ꯐꯤ ꯃꯌꯥꯝꯁꯦ ꯈꯣꯝꯒꯠꯇꯣꯏꯅꯤ ꯇꯧꯔꯤꯁꯦ, ꯄꯨꯕꯅ ꯃꯔꯣꯜ ꯑꯃ ꯋꯥꯔꯤꯕ꯫ ꯃꯁꯤ ꯃꯌꯥꯝꯁꯦ ꯐꯤꯌꯣꯟ ꯃꯤꯁꯤꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅꯗꯤ ꯈꯪꯕꯤꯕꯖꯥꯠ ꯅꯠꯇꯦꯗꯣ꯫ ꯃꯤꯒꯤ ꯑꯋꯥꯕꯗꯤ ꯃꯁꯛ ꯈꯪꯗꯅ ꯁꯦꯜ ꯄꯤꯔꯣꯏꯗꯧꯔꯤꯅꯤ꯫ ꯁꯤꯅ ꯃꯃꯜ ꯇꯥꯎꯗꯅꯦꯕ ꯍꯥꯏꯗꯣꯏꯁꯦ꯫ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯆꯥꯕ ꯊꯛꯄꯅ ꯈꯪꯗꯈꯩ ꯃꯌꯥꯝꯒꯤ ꯍꯣꯠꯅꯔꯤꯁꯤꯗꯤ ꯎꯕꯤꯄꯣꯟꯇꯦ꯫ ꯍꯩ ꯃꯗꯨꯗꯤ ꯍꯧꯅ ꯁꯥꯅꯤꯗꯅ, ꯃꯗꯨꯗ ꯁꯥꯎꯔꯨꯅꯨꯀꯣ꯫ ꯏꯃꯥꯗꯤ ꯅꯈꯣꯏ ꯑꯍꯨꯝꯁꯤ ꯊꯥꯒꯠꯂꯤꯕꯅꯤ, ꯏꯃꯥꯗ ꯅꯠꯇꯦ, ꯂꯩꯀꯥꯏ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯦ ꯐꯩ ꯍꯥꯏꯗꯅ ꯊꯥꯒꯠꯂꯤꯕꯅꯤꯅꯦ꯫ ꯏꯃꯥ ꯐꯕꯗꯤ ꯐꯩ ꯍꯥꯏꯕꯕꯨ ꯋꯥꯗꯤ ꯋꯥꯏꯍꯦ, ꯁꯤꯐꯥꯎ ꯈꯔ ꯐꯔꯕꯅꯤ꯫ ꯍꯥꯟꯅ ꯅꯧꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯁ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯜꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯈꯤꯕꯗꯣ ꯏꯃꯥꯁꯨ ꯈꯪꯂꯝꯒꯅꯤ." "ꯑꯉꯥꯎꯕꯤꯁꯤꯗꯤ, ꯊꯕꯛ ꯇꯧꯕꯕꯨ ꯋꯥꯗꯦ ꯍꯥꯏꯕ꯭ꯔꯣ? ꯃꯗꯨꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤꯅꯦ꯫ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯌꯥꯄꯣꯟꯇꯦꯅꯦꯍꯦ ꯏꯆꯥꯁꯥ, ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ, ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯀꯜꯂꯤꯀꯣ, ꯀꯩꯁꯨ ꯅꯥꯕ ꯌꯦꯛꯄ ꯇꯧꯗꯦꯀꯣ?" "ꯇꯧꯗꯦ ꯏꯃꯥ, ꯌꯥꯝ ꯀꯜꯂꯤꯌꯦ ꯃꯈꯣꯏꯗꯤ." "ꯑꯣ ꯐꯩ ꯐꯩ, ꯏꯃꯥ ꯄꯥꯕꯕꯨ ꯂꯨꯅ ꯇꯧꯀꯣ ꯏꯆꯥꯁꯥ, ꯏꯃꯥ ꯄꯥꯕꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯂꯩꯇꯕꯅꯤ, ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯦ ꯍꯥꯏꯅꯔꯤꯕꯅꯤꯀꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯕꯥꯁꯨ ꯃꯈꯨꯠꯇ ꯀꯔꯤꯅꯣ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯥꯏꯗꯨꯅ ꯃꯪꯒꯣꯜꯂꯣꯝꯗ ꯆꯪꯂꯛꯂꯤꯕꯗꯨ ꯊꯥꯔꯤꯛꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯩꯃꯥ ꯊꯕꯥ, ꯀꯩꯅꯣ ꯅꯪꯅ ꯍꯦꯛꯂꯛꯏꯗꯨꯕꯣ?" "ꯍꯣꯏ ꯁꯤꯡꯖꯨ ꯆꯥꯁꯤ ꯏꯕꯦꯝꯃ, ꯁꯤꯡꯖꯨ ꯆꯥꯅꯤꯡꯗ꯭ꯔꯣ? ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯈꯪꯆꯥꯏ ꯆꯥꯅꯤꯡꯉꯛꯄ, ꯑꯗꯨꯒꯤꯅꯦ ꯁꯤꯡꯖꯨ ꯃꯌꯥꯟ ꯊꯤꯔꯨꯔꯤꯅꯦ꯫ ꯅꯪ ꯉꯥꯏꯕ ꯋꯥꯃꯟꯗꯅ." "ꯄꯨꯔꯅꯤꯃꯥꯗꯤ?" ꯄꯨꯔꯅꯤꯃꯥ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯣꯡꯒꯥꯂꯣꯝꯗꯒꯤ ꯂꯪ ꯍꯥꯞꯄ ꯈꯥꯎ ꯑꯆꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯏ꯫ "ꯇꯨ ꯑꯥꯗ ꯂꯥꯛꯏ ꯇꯨ." "ꯍꯩꯃꯥ ꯂꯥꯎꯍꯦ, ꯑꯃꯨꯛꯇ ꯑꯣꯛꯄꯤꯔꯨꯁꯤ, ꯂꯨꯝꯃꯝꯃꯅꯤ ꯇꯧꯔꯤꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯄꯨꯔꯅꯤꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯊꯣꯛꯇꯨꯅ ꯄꯨꯔꯅꯤꯃꯥꯅ ꯄꯨꯔꯛꯂꯤꯕ ꯂꯪ ꯍꯥꯞꯄ ꯈꯥꯎꯗꯨ ꯄꯥꯏꯃꯤꯟꯅꯗꯨꯅ ꯃꯪꯒꯣꯜꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ "ꯑꯁ ꯋꯥꯏꯗ, ꯈꯨꯗꯥꯡꯒ ꯁꯤꯊꯔꯦ, ꯑꯩꯗꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯒ ꯏꯃꯥꯒꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤ, ꯃꯈꯣꯏꯁꯨ ꯆꯥ ꯍꯥꯞꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯩꯁꯨ ꯊꯣꯡꯕꯒ ꯁꯪꯗꯕꯅꯦ, ꯊꯕꯛꯅꯒ ꯊꯕꯛ ꯌꯥꯝꯕꯅꯤ, ꯑꯗꯨꯝ ꯆꯥꯗ꯭ꯔꯤ꯫ ꯊꯕꯥ ꯅꯣꯏ ꯆꯥꯛ ꯂꯩꯔꯤꯕ꯭ꯔꯣ? ꯈꯔ ꯆꯥꯒꯦ, ꯋꯥꯔꯤ ꯏꯕꯦꯝꯃ ꯑꯩ." "ꯍꯩꯃꯥ ꯂꯩꯕꯅꯤ, ꯆꯥꯎꯅꯦ, ꯏꯆꯥꯅ ꯆꯥꯕꯕꯣ꯫ ꯍꯩ ꯊꯕꯥ, ꯁꯣ ꯅꯃꯥꯟꯅꯕꯤꯁꯤꯒꯅꯦ ꯆꯥꯛ ꯆꯥꯃꯤꯟꯅꯧ, ꯆꯥꯛ ꯇꯣꯛꯀꯗ꯭ꯔꯥ ꯌꯦꯡꯉꯨ, ꯌꯥꯝꯗ꯭ꯔꯒꯅꯅꯦ ꯈꯔ ꯍꯦꯛ ꯊꯣꯡꯒꯠꯅꯕ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯔꯒ ꯊꯕꯥꯅ ꯄꯨꯔꯅꯤꯃꯥꯗ ꯃꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯗꯤ ꯆꯥꯛ ꯆꯥꯒꯟꯗꯦ ꯈꯪꯕꯅꯤꯅ ꯑꯩꯅ ꯑꯗꯨꯝ ꯈꯥꯛꯑꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯇꯨ ꯁꯤꯡꯖꯨ ꯃꯌꯥꯟꯁꯤ ꯎꯔꯦꯗꯅ, ꯁꯤꯁꯦ ꯁꯤꯡꯖු ꯁꯨꯔꯒ ꯆꯥꯔꯁꯤ." ꯄꯨꯔꯅꯤꯃꯥ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯑꯁ ꯍꯥꯎꯅꯤꯌꯦ ꯁꯤꯗꯤ, ꯂꯥꯛꯑꯣ ꯁꯤꯡꯖꯨꯁꯦ ꯁꯦꯝꯅꯕ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁꯤꯡꯖꯨ ꯁꯨꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯊꯝꯕꯥꯜꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕꯒꯤ ꯇꯨꯡꯗ ꯊꯥꯔꯤꯛꯅ ꯍꯥꯏꯔꯛꯏ꯫ "ꯊꯕꯥ, ꯅꯪ ꯁꯦꯜ ꯈꯣꯝꯒꯠꯄꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯨꯁꯤꯔꯥ?" "ꯍꯣꯏꯅꯦ ꯌꯥꯏꯅꯦ, ꯆꯠꯂꯨꯔꯁꯤ, ꯆꯥꯕ ꯇꯨꯝꯅꯕ ꯑꯣꯏꯅ ꯅꯣꯏꯁꯨ." ꯄꯨꯔꯅꯤꯃꯥꯅ "ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯜꯗꯣ ꯀꯌꯥꯅꯣ? ꯄꯨꯟꯅ ꯀꯌా ꯂꯩꯔꯤ? ꯃꯁꯤꯡ ꯑꯃꯨꯛꯇ ꯄꯥꯅꯕꯗꯤ ꯐꯕꯅꯤ." ꯊꯕꯥꯅ "ꯄꯥꯔꯁꯤ, ꯑꯗꯣ ꯊꯦꯡꯈ꯭ꯔꯅꯤ, ꯂꯝꯕꯤ ꯆꯠꯅ ꯄꯥꯔꯁꯤ꯫ ꯏꯃꯥ, ꯑꯩꯈꯣই ꯀꯩꯊꯦꯜꯗ ꯁꯦꯜ ꯈꯣꯝꯒꯠꯄ ꯆꯠꯂꯨꯈꯤꯒꯦ, ꯁꯦ
ꯂꯪꯒꯤ ꯈꯥꯎꯅꯤ ꯁꯤꯒ ꯐꯤ ꯐꯅꯦꯛꯁꯤꯡꯁꯤꯒ ꯃꯅꯨꯡꯗ ꯑꯩꯒꯤ ꯀꯥꯗꯨꯗ ꯈꯔ ꯊꯝꯖꯤꯟꯕꯤꯔꯝꯃꯨ ꯃꯥ ꯑꯩꯈꯣꯏ ꯊꯦꯡꯂꯅꯤ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯄꯪꯊꯦꯡ ꯊꯦꯡꯅꯗꯤ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯏꯃꯥ ꯅꯪꯅ ꯊꯦꯡꯅ ꯍꯜꯂꯛꯄꯁꯦ ꯂꯩꯐꯝ ꯈꯪꯗꯦ ꯍꯣꯏ ꯏꯃꯥ ꯉꯟꯅꯕ ꯍꯣꯠꯅꯔꯛꯀꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯁꯤꯔꯥ ꯊꯥꯔꯤꯛꯅ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯃꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯗꯤ ꯍꯣꯏ ꯍꯣꯏ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝ ꯅꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯝꯕꯤꯗ ꯁꯦꯜ ꯄꯥꯟꯅꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯊꯕꯥ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯁꯦꯜꯗꯣ ꯄꯨꯟꯅ ꯀꯌꯥꯅꯣ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯤ ꯅꯍꯥꯟꯒꯤꯗꯨꯒ ꯄꯨꯟꯅ ꯑꯩꯅ ꯄꯨꯔꯛꯂꯕꯅꯤ ꯄꯨꯔꯅꯤꯃꯥꯅ ꯑꯗꯣ ꯏꯅꯦ ꯑꯃꯨꯕꯤꯒꯤꯗꯤ ꯀꯌꯥ ꯄꯤꯔꯛꯀꯗꯧ ꯋꯥꯠꯂꯤ ꯊꯕꯥꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗ ꯃꯥꯅ ꯉꯥꯡꯅꯕꯗ ꯀꯌꯥꯁꯦ ꯀꯨꯡꯒꯣꯟ ꯀꯥꯗꯦꯗ ꯈꯥꯛꯄꯅꯤ ꯃꯥꯒꯤꯗꯤ ꯐꯅꯕ ꯌꯥꯝꯅ ꯄꯤꯔꯝꯈꯤꯔꯣꯏ ꯊꯥꯔꯤꯛꯅ ꯑꯁ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯈꯩ ꯋꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤ ꯑꯗꯨꯒ ꯃꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯤꯒꯤ ꯁꯦꯜꯕꯨ ꯃꯇꯝ ꯆꯥꯅ ꯄꯤꯔꯛꯇꯦ ꯑꯁꯤꯒꯨꯝꯕ ꯃꯤꯁꯦ ꯁꯨꯝ ꯌꯥꯝꯈꯠꯂꯛꯑꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯥꯡꯊꯔꯛꯀꯅꯤ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯆꯠꯂꯤꯉꯩꯁꯤꯗ ꯅꯥꯈꯩ ꯑꯃ ꯁꯦꯡꯉꯁꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯄꯨꯔꯅꯤꯃꯥꯅ ꯑꯗꯨꯗꯤ ꯏꯅꯦ ꯑꯃꯨꯕꯤꯗꯣ ꯃꯥ ꯈꯛꯇꯔ ꯆꯥꯡ ꯅꯥꯏꯗ꯭ꯔꯤꯕꯁꯦ ꯑꯇꯩꯒꯤꯗꯤ ꯑꯋꯥꯠꯄ ꯀꯌꯥ ꯂꯩꯇ ꯃꯥꯜꯂꯤ ꯑꯩꯅ ꯈꯟꯕꯗ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯆꯠꯇꯨꯅ ꯁꯦꯜ ꯈꯣꯝꯒꯠꯄ ꯐꯤ ꯊꯥꯗꯣꯛꯄꯁꯦ ꯄꯥꯛꯅ ꯉꯝꯗꯦ ꯊꯕꯥꯅ ꯁꯦꯜ ꯈꯣꯝꯃꯛꯀꯅꯤ ꯊꯥꯔꯤꯛ ꯅꯪꯅ ꯊꯥꯗꯣꯛꯀꯅꯤ ꯑꯩꯅ ꯑꯃꯨꯛ ꯐꯤ ꯁꯥꯕꯤꯁꯤꯡꯗ ꯂꯪ ꯌꯦꯟꯊꯣꯛꯀꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯐꯤꯁꯤꯡ ꯈꯣꯝꯒꯠꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯄꯨꯜꯂꯤꯕ ꯍꯥꯏꯕꯕꯨ ꯁꯦꯜ ꯄꯥꯟꯅꯔꯝꯗꯥꯏꯁꯤ ꯃꯉꯥꯏꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯀꯩꯊꯦꯜ ꯆꯠꯂꯤꯉꯩꯁꯤꯗ ꯏꯅꯦ ꯑꯃꯨꯕꯤꯗꯣ ꯑꯃꯨꯛꯇ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯍꯧꯔꯁꯤ ꯊꯕꯥꯅ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯁꯨ ꯍꯥꯏꯔꯤ ꯃꯗꯨꯒꯤ ꯑꯍꯜꯗꯣ ꯑꯣꯀꯥꯞ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯐꯥꯒꯤ ꯐꯔꯥꯡꯒꯤ ꯃꯑꯣꯡꯗ ꯐꯅꯦꯛ ꯄꯤ ꯌꯣꯟꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯂꯧꯈꯤꯅꯤ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯃꯇꯝꯗ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯐꯤꯁꯤꯡꯗꯣ ꯂꯧꯔꯒ ꯌꯣꯜꯂꯕꯗꯤ ꯃꯇꯝ ꯆꯥꯅ ꯁꯦꯜ ꯄꯤꯈꯠꯂꯛꯎ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯅꯅꯕ ꯐꯤ ꯃꯌꯥꯝ ꯑꯃ ꯊꯥꯗꯕꯤꯅꯤꯗꯅ ꯑꯗꯨ ꯅꯠꯇꯦ ꯂꯧꯗꯪ ꯂꯧꯁꯤꯟꯒꯦ ꯄꯤꯊꯣꯔꯛꯄꯒꯤ ꯁꯔꯨꯛꯅꯤ ꯌꯥꯎꯔꯒꯦꯗꯨꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯕ ꯊꯥꯔꯤꯛꯅ ꯑꯗꯨꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯀꯨꯆꯨꯒ ꯁꯦꯡꯗ꯭ꯔꯦ ꯃꯃꯤꯡꯅꯒ ꯑꯃꯨꯕꯤ ꯀꯧꯁꯤꯜꯂꯤ ꯃꯕꯨꯛꯆꯦꯜ ꯐꯠꯇ꯭ꯔꯤꯁꯦ ꯑꯁꯤꯅꯅꯤ ꯀꯨꯆꯨꯗꯨꯅ ꯈꯔ ꯉꯧꯔꯝꯃꯗꯤ ꯐꯗꯧꯕ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯑꯆꯧꯕ ꯌꯧꯔꯛꯂꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯐꯤ ꯁꯥꯕꯤꯁꯤꯡꯗꯒꯤ ꯐꯤ ꯐꯅꯦꯛ ꯈꯣꯝꯒꯠꯂꯒ ꯀꯩꯊꯦꯜ ꯐꯝꯕꯤ ꯐꯤꯌꯣꯟꯕꯤꯁꯤꯡꯗ ꯑꯃꯨꯛ ꯊꯥꯕꯅꯤ ꯑꯗꯨꯒ ꯄꯨꯟꯅ ꯁꯦꯜ ꯈꯣꯝꯒꯠꯄꯒꯤ ꯊꯕꯛ ꯇꯧꯏ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯑꯃꯨꯕꯤꯁꯨ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯂꯥꯛꯄ ꯎꯕꯗꯨꯗ ꯍꯥꯏꯐꯦꯠ ꯃꯤꯍꯨꯟ ꯁꯨꯔꯝꯗꯦ ꯑꯗꯨꯕꯨ ꯑꯃꯨꯕꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯕꯤꯅ ꯍꯦꯛꯇ ꯀꯧꯁꯤꯜꯂꯛꯏ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯂꯥꯛꯑꯕꯣ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯊꯕꯛ ꯈꯔ ꯀꯣꯝꯕ꯭ꯔꯣ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯍꯨꯝ ꯍꯧꯅꯔꯒ ꯀꯩꯊꯦꯜ ꯀꯥꯔꯛꯂꯤꯕꯁꯤꯕꯣ ꯄꯨꯔꯅꯤꯃꯥꯅ ꯍꯣꯏꯅꯦ ꯑꯩꯈꯣꯏꯁꯦ ꯏꯅꯦꯒ ꯑꯃꯨꯛꯇꯪ ꯄꯨꯟꯅ ꯎꯅꯒꯦ ꯈꯜꯂꯛꯏꯕꯁꯦ ꯀꯨꯏꯔꯦ ꯑꯗ ꯁꯪꯗꯕ ꯁꯨꯝꯂꯧꯕꯅꯤꯅꯦ ꯑꯩꯈꯣꯏ ꯊꯕꯥꯅ ꯁꯦꯜ ꯈꯣꯝꯒꯠꯄꯗ ꯏꯅꯦꯒꯤ ꯁꯦꯜꯁꯦ ꯍꯦꯛꯇ ꯄꯤꯅꯤ ꯍꯥꯏꯔꯒ ꯄꯤꯗꯦ ꯍꯥꯏꯔꯤ ꯏꯅꯦꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯐꯝꯗꯣ ꯐꯅ ꯌꯥꯝꯁꯤꯜꯂꯤ ꯇꯨ ꯆꯦꯁꯤꯗ ꯏꯔꯤꯕꯁꯤꯅꯤ ꯏꯅꯦꯒꯤ ꯑꯇꯥꯕ ꯁꯦꯜ ꯃꯁꯤꯡꯗꯣ ꯌꯦꯡꯕꯤꯌꯨꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯆꯦ ꯑꯃꯗ ꯏꯔꯤꯕ ꯁꯦꯜ ꯃꯁꯤꯡ ꯑꯗꯨ ꯑꯃꯨꯕꯤꯗ ꯂꯥꯟꯁꯤꯜꯂꯤ ꯑꯃꯨꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯑꯩꯒꯤꯁꯤꯗꯤ ꯀꯔꯤꯅꯣꯍꯦ ꯏꯆꯥꯆꯥ ꯅꯣꯏꯅ ꯄꯥꯔꯤꯕꯁꯤ ꯂꯥꯜꯂꯦꯅꯦ ꯑꯩꯗꯤ ꯑꯌꯥꯝꯕꯅ ꯃꯇꯝ ꯆꯥꯅ ꯍꯦꯛꯇ ꯄꯤꯕꯅꯤ ꯅꯣꯡ ꯅꯤꯅꯤꯒꯨꯝꯕꯗꯤ ꯐꯔꯛ ꯇꯥꯗꯅ ꯃꯔꯛꯇ ꯄꯤꯗꯕꯁꯨ ꯍꯦꯛ ꯃꯌꯥꯎꯈꯤ ꯑꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜ ꯃꯁꯤꯡꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏꯕꯣ ꯅꯤꯡꯊꯤꯅ ꯄꯥꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯐꯖꯅ ꯄꯥꯎꯅꯦ ꯁꯦꯜꯒꯤ ꯃꯇꯥꯡꯁꯤꯗꯤ ꯂꯨꯕꯅꯤꯀꯣ ꯏꯆꯥꯆꯥ ꯊꯕꯥꯅ ꯉꯛꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣꯅꯦ ꯏꯅꯦꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯅꯅꯦ ꯅꯨꯡꯇꯤꯒꯤ ꯁꯦꯜ ꯈꯣꯝꯒꯠꯄ ꯂꯥꯛꯂꯤꯕꯁꯦ ꯏꯅꯦꯕꯨ ꯅꯣꯡꯃꯇ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯁꯦꯜ ꯄꯤꯈꯠꯂꯛꯈ꯭ꯔꯕ꯭ꯔꯣ ꯑꯗꯨꯒ ꯀꯔꯝꯅ ꯆꯥꯡ ꯅꯥꯏꯅ ꯄꯤ ꯍꯥꯏꯔꯤꯕ ꯏꯅꯦ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯑꯁꯨꯝꯕꯗ ꯉꯥꯡꯅꯁꯤꯗ ꯑꯗꯨꯝꯅꯃꯛꯇꯤ ꯇꯧꯕꯤꯔꯛꯀꯅꯣ ꯑꯩꯈꯣꯏꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦꯀꯣ ꯏꯅꯦ ꯑꯃꯨꯕꯤꯅ ꯃꯆꯤꯟ ꯊꯤꯗꯨꯅ ꯈꯨꯝꯂꯤꯕꯗꯨ ꯊꯪꯅꯅ ꯐꯝꯂꯤꯕ ꯄꯣꯠꯌꯣꯟꯕꯤꯗꯨꯅꯁꯨ ꯌꯥꯅꯤꯡꯗꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏꯅꯦ ꯏꯆꯦ ꯑꯃꯨꯕꯤ ꯏꯆꯦꯗꯤ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯁꯦꯜ ꯄꯤꯈꯠꯇꯕꯒꯨꯝꯅ ꯎꯏ ꯑꯩꯅꯁꯨ ꯏꯆꯦꯁꯦ ꯊꯕꯥꯁꯤꯅ ꯅꯨꯡꯇꯤꯒꯤ ꯁꯦල් ꯈꯣꯝꯒꯠꯄ ꯂꯥꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯐꯤ ꯃꯈꯣꯏꯅ ꯊꯥꯗꯗꯨꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯣꯜꯂꯒ ꯁꯦꯜꯗꯣ ꯃꯈꯣꯏꯗ ꯄꯤꯈꯠꯄꯅꯤꯗꯣ ꯑꯗꯨꯕꯨ ꯏꯆꯦꯒꯤꯗꯤ ꯑꯩꯅꯁꯨ ꯁꯨꯝ ꯎꯕꯗ ꯏꯄꯤ ꯄꯤꯗꯕꯗꯧꯅ ꯁꯨꯝ ꯑꯃꯨꯕꯤ ꯁꯥꯎꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯁꯥꯈꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯪꯒꯤ ꯄꯣꯠ ꯌꯣꯟꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯌꯣꯜꯂꯨ ꯑꯩꯒꯤ ꯋꯥꯗꯤ ꯌꯥꯎꯕꯤꯔꯛꯑꯣ ꯍꯥꯏꯈꯤꯗꯤꯌꯦ ꯑꯗꯨꯒꯅꯦ ꯊꯕꯥ ꯅꯪꯁꯨ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯅꯀꯣꯛꯇꯣ ꯀꯌꯥ ꯐꯠꯂꯛꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯁꯦꯜ ꯐꯖꯅ ꯄꯤꯔꯤꯕꯗꯨꯕꯨ ꯁꯦꯜ ꯄꯤꯗꯦ ꯍꯥꯏꯔꯤꯅꯦ ꯑꯩꯅꯁꯨ ꯏꯁꯤꯜꯂꯒ ꯊꯝꯂꯤꯕꯅꯤ ꯑꯩꯉꯣꯟꯗ ꯏꯁꯤꯜꯂꯤꯕ ꯁꯦꯜ ꯃꯁꯤꯡꯁꯤꯒ ꯅꯈꯣꯏꯅ ꯏꯔꯛꯂꯒ ꯄꯤꯔꯛꯂꯤꯕ ꯁꯦꯜ ꯃꯁꯤꯡꯁꯤꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯃꯟꯈ꯭ꯔꯦꯕ ꯅꯈꯣꯏꯕꯨ
ꯁꯦꯜꯗ ꯈꯟꯕꯗ ꯅꯣꯏ ꯌꯥꯔꯔꯣꯏꯀꯣ ꯈꯔꯁꯨ ꯃꯨꯟꯅ ꯄꯥꯎꯅꯦ ꯑꯃꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯍꯨꯝ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯊꯕꯥꯅ ꯍꯦꯔꯥ ꯏꯅꯦ ꯑꯗꯨꯃꯛꯇꯤ ꯍꯥꯏꯕꯤꯅꯨꯗ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯁꯤꯒꯤ ꯐꯅꯅꯕ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯐꯤꯁꯤꯡꯁꯤ ꯊꯥꯗꯗ꯭ꯔꯕꯗꯤ ꯏꯅꯦ ꯈꯣꯏꯅ ꯌꯣꯜꯂꯤꯕ ꯐꯤꯗꯣ ꯀꯅꯥ ꯂꯥꯛꯇꯅ ꯄꯤꯔꯒꯗꯒꯦ ꯑꯗꯨꯒ ꯁꯦꯜ ꯄꯥꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯍꯩꯔꯤꯕꯅꯤ ꯏꯅꯦ ꯈꯣꯏꯗꯒꯤ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕꯤꯕꯁꯨ ꯇꯧꯕꯤꯅꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔꯁꯦ ꯑꯄꯤꯛꯄ ꯅꯠꯇꯦ ꯊꯥꯔꯤꯛꯅ ꯏꯅꯦ ꯁꯦ ꯀꯥꯟꯅꯗꯦ ꯁꯤꯗ ꯂꯩꯔꯤꯕ ꯁꯦꯜ ꯃꯁꯤꯡꯁꯦ ꯉꯁꯤꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯏꯅꯦꯒ ꯑꯩꯈꯣꯏꯒ ꯑꯐꯕ ꯃꯔꯤ ꯊꯝꯗꯨꯅ ꯀꯨꯏꯅ ꯁꯥꯡꯅ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯕꯗꯤꯅꯦ ꯄꯨꯛꯆꯦꯜ ꯁꯦꯡꯅꯕ ꯃꯊꯧ ꯇꯥꯏ ꯁꯈꯤꯅ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯏꯆꯦꯕꯦꯝꯃ ꯃꯆꯤꯟ ꯀꯟꯕꯅ ꯑꯆꯨꯝꯕ ꯁꯛꯏ ꯍꯥꯏꯕꯗꯨꯗꯤ ꯇꯧꯕꯤꯅꯨ ꯑꯉꯥꯡꯁꯤꯡꯁꯤꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯔꯤꯕ ꯃꯈꯣꯏꯒꯤ ꯀꯔꯕꯥꯔꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯣꯏꯅꯕꯤꯗꯨꯅ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯕꯅ ꯐꯠꯇ꯭ꯔꯣ ꯑꯩꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯍꯣꯏ ꯏꯆꯦꯅ ꯍꯥꯏꯒꯨꯝꯗꯅ ꯃꯁꯤ ꯑꯩꯒꯤ ꯏꯊꯧꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯒꯤꯁꯦ ꯑꯃꯨꯕꯤ ꯁꯥꯎꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯁꯈꯤ ꯄꯣꯠꯐꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯑꯗꯨꯝꯅ ꯉꯥꯡꯕꯗꯨꯗꯤ ꯅꯪꯗꯤ ꯍꯥꯟꯅꯗꯒꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯖꯥꯠ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯆꯞ ꯆꯥꯅ ꯈꯪꯂꯦꯗꯅ ꯅꯪꯒꯤ ꯅꯒꯨꯜꯁꯨ ꯀꯔꯤꯅꯣꯗ ꯏꯆꯦ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯕꯤꯔꯛꯏꯁꯤꯕꯣ ꯃꯇꯥ ꯑꯃ ꯇꯧꯏꯅꯦ ꯃꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯄꯨꯔꯅꯤꯃꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯏꯅꯦ ꯑꯃꯨꯕꯤ ꯏꯅꯦ ꯁꯈꯤꯗ ꯑꯃꯨꯛ ꯇꯥꯏꯅꯕꯤꯔꯅꯨ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯊꯦꯡꯉꯦ ꯊꯕꯛ ꯌꯥꯝꯅ ꯁꯠ ꯄꯤꯕꯤꯔꯣ ꯁꯦꯜꯗꯣ ꯏꯅꯦꯅ ꯇꯧꯔꯤꯕ ꯇꯥꯠꯇꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯏꯅꯦꯅ ꯀꯌꯥ ꯌꯥꯝꯅ ꯑꯆꯨꯝꯕ ꯉꯥꯡꯂꯝꯗꯣꯏꯅꯣ ꯏꯅꯦꯒꯤ ꯅꯅꯥꯛꯇ ꯐꯝꯂꯤ ꯃꯤꯅ ꯐꯥꯎꯕ ꯎꯗꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯅꯦꯒꯤ ꯁꯦꯟꯐꯝ ꯂꯩꯔꯣꯏ ꯊꯥꯔꯤꯛꯅ ꯑꯗꯨꯒꯅꯦ ꯏꯅꯦꯅ ꯏꯔꯤꯕ ꯁꯦꯜ ꯃꯁꯤꯡꯁꯦ ꯃꯁꯤ ꯅꯠꯇꯦ ꯊꯕꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯅ ꯔꯥꯛ ꯈꯨꯗꯤꯡꯒꯤ ꯄꯣꯠ ꯁꯤꯠꯇꯦ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯗꯅ ꯁꯨꯛꯄꯤ ꯄꯤꯗꯕ ꯏꯅꯦꯅ ꯀꯃꯥꯏꯅ ꯁꯦꯜ ꯄꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯣ ꯏꯅꯦ ꯑꯍꯜꯊꯪꯁꯤꯗ ꯍꯌꯦꯡꯅꯦ ꯁꯤꯕꯗ ꯃꯩꯅ ꯆꯥꯛꯂꯣꯏꯗꯕꯒꯤ ꯊꯕꯛꯇꯣ ꯇꯧꯕꯤꯔꯅꯨ ꯑꯃꯨꯕꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯪꯁꯥꯎ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯍꯥ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯑꯗꯨꯛ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗ꯭ꯔꯕꯗꯤ ꯅꯌꯨꯝ ꯄꯥꯟꯕ ꯆꯟꯅꯔꯣꯏꯅꯦꯍꯦ ꯅꯪꯕꯨ ꯆꯨꯝꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯌꯨ ꯃꯗꯨꯗꯤ ꯅꯠꯇꯦ ꯃꯁꯤ ꯅꯊꯛꯀꯤ ꯑꯍꯜꯗ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯅꯨ ꯂꯩꯁꯥꯕꯤꯅ ꯀꯔꯕꯥꯔ ꯇꯧꯕꯗꯅꯦ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯅꯋꯥ ꯅꯥꯏꯕ ꯈꯪꯖꯔꯣꯏ ꯈꯪꯉꯤꯗꯅ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯌꯧ ꯇꯧꯗꯨꯅ ꯉꯥꯡꯂꯛꯏ ꯊꯕꯥꯅ ꯏꯅꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯏꯅꯦꯗ ꯌꯥꯝꯅ ꯐꯖꯅ ꯂꯦꯞꯅ ꯍꯥꯏꯕꯗ ꯏꯅꯦꯅ ꯇꯥꯕꯤꯕ꯭ꯔꯣ ꯃꯤꯕꯨ ꯁꯥꯎꯍꯜꯂꯒ ꯈꯣꯜ ꯑꯊꯤꯕ ꯉꯥꯡꯅꯅꯕ ꯁꯤꯟꯕꯤꯕ ꯏꯅꯦꯅ ꯅꯠꯇ꯭ꯔꯣ ꯀꯥꯟꯅꯗꯦ ꯊꯕꯥ ꯄꯨꯔꯅꯤꯃꯥ ꯉꯁꯤꯗꯤ ꯁꯦꯜ ꯍꯦꯛ ꯄꯤꯗ꯭ꯔꯕ ꯃꯥꯅ ꯌꯣꯜꯂꯤ ꯐꯤꯁꯤꯡꯁꯦ ꯂꯣꯏꯅ ꯄꯨꯈ꯭ꯔꯁꯤ ꯍꯦꯛꯇ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯁꯤ ꯍꯥꯏꯅꯗꯨꯅ ꯑꯃꯨꯕꯤꯅ ꯌꯣꯜꯂꯤꯕ ꯐꯤꯁꯤꯡꯗꯨ ꯃꯊꯪ ꯇꯥꯞ ꯂꯥꯎꯅ ꯍꯦꯛꯇ ꯄꯥꯏꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯕꯤ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ ꯍꯥꯏ ꯀꯔꯤꯅꯣꯅ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤ ꯂꯩꯁꯥꯕꯤꯁꯤꯡꯅꯣꯅꯦ ꯐꯤꯗ ꯊꯝꯃꯣ ꯍꯥꯏꯕꯅꯤꯅꯦ ꯅꯈꯣꯏꯕꯣ ꯄꯨꯔꯅꯤꯃꯥꯅ ꯏꯅꯦ ꯐꯤꯁꯤ ꯊꯝꯃꯣ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁꯤꯡꯗꯣ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯉꯁꯤ ꯏꯅꯦ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯄꯣꯠꯅ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯒ ꯃꯤꯒꯤ ꯁꯦꯜꯅ ꯁꯤꯡꯗꯣꯛꯀꯅꯤ ꯈꯪꯗꯕ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯀꯣꯛꯅꯣꯕ ꯏꯅꯦꯒꯤꯁꯤꯕꯣ ꯉꯁꯤꯗꯤ ꯁꯦꯜ ꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯣꯠꯁꯤꯡꯁꯤ ꯄꯨꯔꯝ ꯇꯧꯔꯅꯤ ꯑꯗꯨꯅ ꯏꯅꯦ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯑꯩ ꯁꯦꯜ ꯄꯤꯔꯒꯦ ꯍꯥꯏꯕꯅꯤꯅꯦ ꯐꯤꯗꯨ ꯊꯝꯃꯣ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯕꯤ ꯃꯥꯒꯤ ꯁꯦꯜ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕ ꯄꯛꯁꯤ ꯃꯆꯥꯗꯨꯗꯒꯤ ꯁꯦꯜ ꯈꯔ ꯂꯣꯟꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯎꯍꯟꯗꯅ ꯊꯤꯔꯒ ꯄꯤꯔꯛꯂꯝꯃꯤ ꯁꯦ ꯂꯧꯔꯣꯁꯦ ꯅꯣꯏꯒ ꯉꯥꯡꯅꯕꯒ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯑꯩ ꯑꯍꯜꯊꯪꯁꯤꯗ ꯅꯍꯥꯟ ꯅꯣꯏꯅ ꯉꯝꯃꯦ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯑꯩꯕꯨ ꯅꯝꯐꯨꯗ ꯗꯝꯀꯥꯒ ꯇꯧꯔꯗꯅ ꯅꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯕꯤꯅ ꯃꯈꯨꯠꯇꯒꯤ ꯁꯦꯜꯗꯨ ꯄꯤꯔꯝꯃꯤ ꯊꯕꯥꯅ ꯁꯦꯜꯗꯨ ꯇꯥꯞ ꯂꯥꯎꯅ ꯂꯥꯛꯇꯨꯅ ꯊꯤꯔꯒ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯁꯤꯡ ꯊꯤꯔꯝꯃꯤ ꯁꯦꯜ ꯁꯨꯔꯦ ꯈꯪꯂꯕ ꯀꯥꯟꯗꯨꯗ ꯊꯕꯥꯅ ꯍꯥꯏꯔꯛꯏ ꯁꯤ ꯃꯉꯥꯏꯗꯅ ꯂꯧꯗꯗꯤ ꯂꯧꯔꯦꯕ ꯑꯍꯜ ꯅꯪꯅꯗꯗꯤ ꯉꯝꯍꯜꯂꯔꯣꯏ ꯈꯜꯂꯕ ꯑꯗꯨꯒ ꯂꯥꯛꯏꯕꯅꯤ ꯑꯗꯨꯒꯅꯦ ꯏꯅꯦꯗꯒꯤ ꯂꯧꯔꯤꯕ ꯁꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯁꯦꯜꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯂꯧꯕ ꯅꯠꯇꯦꯀꯣ ꯃꯁꯤꯗ ꯏꯅꯦꯅ ꯑꯩꯈꯣꯏꯗ ꯁꯤꯡꯅꯗꯨꯅ ꯀꯩꯗꯧꯔꯛꯀꯤ ꯌꯦꯡꯉꯣ ꯀꯀꯥꯏꯗꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯩꯈꯣꯏ ꯀꯤꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯗꯨ ꯍꯥꯏꯐꯝ ꯊꯣꯛꯇ ꯋꯥꯔ ꯍꯥꯏꯅ ꯈꯜꯂꯤ ꯏꯅꯦ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯇꯧꯕꯤꯌꯨ ꯌꯥꯔꯦ ꯈꯪꯉꯦ ꯏꯕꯦꯝꯃ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯁꯦꯜꯗꯨ ꯐꯪꯂꯕꯗꯤ ꯑꯩ ꯄꯣꯠꯀ ꯑꯝꯇ ꯁꯤꯠꯇ꯭ꯔꯦ ꯅꯈꯣꯏꯒ ꯂꯥꯎꯅꯗ꯭ꯔ ꯂꯩꯔꯤꯉꯩꯗ ꯑꯩ ꯄꯣꯠ ꯑꯝꯇ ꯁꯤꯠꯇ꯭ꯔꯦ ꯑꯝꯇ ꯌꯣꯟꯒꯦ ꯑꯗꯨꯕꯨꯅꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯅꯨ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯨꯗꯤ ꯅꯈꯣꯏ ꯌꯦꯡꯉꯨꯀꯣ ꯑꯩꯕꯨ ꯉꯁꯤ ꯀꯩꯊꯦꯜ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯅꯈꯣꯏ ꯑꯍꯨꯝꯅ ꯌꯣꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯁꯪꯒ ꯆꯥꯎꯏꯀꯣ ꯋꯥꯈꯜ ꯇꯥꯎ ꯅꯈꯣꯏ ꯋꯥꯈꯜ ꯇꯥꯎ ꯄꯨꯔꯅꯤꯃꯥꯅ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯥꯏꯔꯛꯏ ꯍꯔꯦ ꯉꯝꯕꯤꯔꯦꯗ ꯀꯌꯥꯗ ꯉꯛꯈ꯭ꯔꯕ ꯑꯍꯜꯅꯣ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯁꯦꯜ ꯑꯩꯈꯣꯏꯅ ꯃꯨꯟꯗꯨꯅ ꯂꯧꯔꯨꯕꯁꯤ ꯃꯥꯡꯈ꯭ꯔꯦꯅꯦ ꯋꯥ ꯉꯥꯡꯊꯣꯔꯛꯄꯗꯗꯤ ꯊꯥꯔꯤꯛꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ
ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯁꯦꯜ ꯇꯣꯜꯂꯤꯕ ꯃꯤꯅ ꯍꯦꯟꯅ ꯆꯥꯎꯏ ꯍꯥꯏꯕꯗꯣ ꯍꯦꯛ ꯊꯣꯛꯏꯗ ꯏꯅꯦ ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗꯒꯤ ꯅꯣꯡꯃꯇ ꯁꯦꯜ ꯂꯧꯈꯤꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝ ꯊꯣꯛꯄꯗꯨꯅꯤ ꯍꯧꯖꯤꯛ ꯏꯅꯦꯅ ꯐꯝꯂꯤ ꯄꯣꯠꯐꯝꯁꯦ ꯑꯩꯈꯣꯏꯅ ꯐꯤ ꯊꯥꯗꯔꯛꯄꯒꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯐꯤ ꯊꯥꯗꯔꯛꯇ꯭ꯔꯕꯗꯤ ꯏꯅꯦꯗꯤ ꯀꯗꯥꯏꯗꯒꯤ ꯄꯣꯠꯐꯝ ꯐꯝꯃꯗꯒꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯁꯨ ꯐꯤ ꯁꯥꯕꯤꯁꯤꯡ ꯃꯤꯌꯥꯝꯒꯤ ꯐꯤꯁꯥꯃꯜ ꯄꯤꯔꯤꯕꯅꯤ ꯃꯣꯏ ꯃꯌꯥꯝꯒꯤꯁꯨ ꯄꯤꯔꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯪ ꯂꯩꯗꯨꯅ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯐꯤ ꯁꯥꯍꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯋꯥꯕ ꯇꯥꯔꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯈꯪꯉꯤꯗꯅ ꯃꯁꯤ ꯈꯔ ꯈꯔ ꯈꯪꯕꯤꯌꯨ ꯐꯩꯀꯣ ꯏꯅꯦ ꯊꯕꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯅꯦ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯅ ꯄꯉꯥꯡꯗ ꯉꯥꯡꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜ ꯑꯁꯤꯗ ꯉꯁꯤ ꯂꯥꯛꯂꯒ ꯏꯅꯦꯒ ꯂꯧꯅꯔꯤꯕꯁꯦ ꯏꯅꯦꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯅꯍꯥꯟꯅ ꯆꯥꯡ ꯅꯥꯏꯅ ꯄꯤꯔꯝꯂꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯅ ꯏꯔꯦꯟꯖꯅ ꯍꯥꯏꯅꯔꯤꯉꯩꯗ ꯏꯅꯦꯅ ꯄꯤꯕꯤꯔꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯈꯣꯟ ꯀꯟꯈꯠꯅꯔꯀꯥꯟꯁꯤꯗ ꯅꯁꯥꯅ ꯂꯥꯜꯂꯦ ꯈꯟꯗꯅ ꯍꯧꯖꯤꯛꯇ ꯁꯦꯜ ꯄꯤꯊꯣꯔꯛꯏꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯅꯦ ꯁꯦꯜ ꯂꯩ ꯏꯅꯦ ꯁꯦꯜ ꯂꯩꯁꯦ ꯑꯩ ꯈꯪꯉꯦꯕ ꯑꯩꯈꯣꯏꯗ ꯂꯩꯇꯕ ꯁꯥꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒꯁꯨ ꯍꯧꯖꯤꯛꯇꯗ ꯑꯩꯈꯣꯏꯕꯨ ꯇꯥꯟꯗꯨꯅꯒꯁꯨ ꯇꯧꯔꯤ ꯃꯁꯤꯡ ꯈꯔ ꯐꯠꯇꯕ ꯊꯥꯔꯤꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯅꯦ ꯁꯤꯗꯩꯗꯤ ꯏꯅꯦꯒ ꯑꯩꯈꯣꯏꯒ ꯐꯤ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯁꯦ ꯂꯦꯞꯄꯁꯤꯅꯤꯀꯣ ꯑꯩꯈꯣꯏ ꯁꯦꯟꯗꯣꯡ ꯐꯪꯕꯗꯤ ꯂꯥꯏꯗꯅ ꯏꯁꯥꯒꯁꯦ ꯏꯅꯦꯗꯒꯤ ꯁꯦꯜ ꯑꯇꯣꯟꯕ ꯊꯧꯅꯕ ꯍꯣꯠꯅꯕꯗ ꯏꯁꯥꯁꯦ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯍꯛꯆꯥꯡ ꯀꯟꯅꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯆꯥ ꯊꯛꯎꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯆꯠꯂꯦ ꯏꯅꯦ ꯑꯩꯈꯣꯏ ꯏꯅꯦꯒ ꯉꯥꯡꯅꯕ ꯋꯥꯔꯦ ꯁꯤꯗꯒꯤꯗꯤ ꯊꯕꯛ ꯇꯠꯅꯔꯦꯀꯣ ꯑꯩꯈꯣꯏ ꯏꯅꯦꯗ ꯐꯤ ꯊꯥꯗꯔꯔꯣꯏ ꯑꯃꯨꯕꯤꯁꯨ ꯍꯟꯕ ꯂꯩꯇꯦ ꯃꯁꯤꯡꯗꯨ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯍꯥꯏ ꯂꯩꯁꯥꯕꯤ ꯁꯤꯡꯒꯟꯕꯤ ꯅꯈꯣꯏꯅ ꯐꯤ ꯊꯥꯗꯔꯛꯇ꯭ꯔꯁꯨ ꯑꯩ ꯄꯣꯠꯐꯝ ꯐꯝꯕ ꯉꯝꯃꯤ ꯈꯪꯉꯤꯗꯅ ꯆꯠꯄꯤꯈ꯭ꯔꯣ ꯅꯆꯤꯟ ꯈꯨꯀꯜꯂꯛꯀꯟꯗꯨꯒ ꯑꯩ ꯑꯣꯟꯁꯤꯟꯅꯕ ꯂꯦꯝꯗꯦ ꯄꯣꯠ ꯀꯝꯇ ꯁꯤꯠꯇ꯭ꯔꯦ ꯉꯁꯤꯒꯤ ꯅꯣꯏ ꯉꯁꯥꯏꯗꯒꯤ ꯂꯩꯗꯅ ꯊꯕꯥꯅ ꯑꯣ ꯐꯔꯦ ꯏꯅꯦ ꯑꯃꯨꯕꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯡꯒꯟꯕꯤ ꯑꯩꯈꯣꯏ ꯍꯟꯖꯈ꯭ꯔꯒꯦꯀꯣ ꯑꯗꯨꯕꯨ ꯏꯅꯦ ꯑꯩꯈꯣꯏꯗꯧꯅ ꯀꯔꯕꯥꯔ ꯇꯧꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯗꯤ ꯐꯪꯉꯣꯏꯀꯣ ꯏꯅꯦ ꯍꯔꯦ ꯍꯣꯏ ꯌꯥꯔꯦ ꯆꯠꯄꯤꯈ꯭ꯔꯣ ꯌꯦꯡꯖꯅꯤꯡꯗ꯭ꯔꯦ ꯅꯁꯛꯁꯤꯡꯗꯣ ꯄꯨꯔꯅꯤꯃꯥꯅ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯑꯩ ꯏ ꯁꯨꯝ ꯀꯥꯔꯛꯀꯗꯧꯔꯦ ꯁꯤꯜꯗꯤ ꯂꯧꯔꯦꯗꯅ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅ ꯆꯠꯈꯤꯕꯗꯨꯗ ꯑꯃꯨꯕꯤ ꯁꯥꯎꯅꯤꯡꯅ ꯌꯦꯡꯗꯨ ꯂꯩꯍꯧꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯈꯪꯏꯗꯅ ꯅꯈꯣꯏ ꯑꯩꯕꯨ ꯀꯩꯊꯦꯜ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗ ꯌꯣꯟꯕ ꯐꯩ ꯑꯩꯅ ꯀꯩꯗꯧꯔꯛꯈꯤꯗꯣ ꯌꯦꯡꯉꯨꯕ ꯅꯈꯣꯏ ꯀꯥꯟꯅꯗꯦ ꯉꯁꯤꯗꯤ ꯄꯣꯠ ꯀꯝꯇ ꯌꯣꯜꯂꯣꯏꯗ ꯑꯩ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯈꯪꯉꯦꯕ ꯃꯈꯣꯏ ꯀꯩꯗꯧ ꯉꯝꯈꯤꯗꯣ ꯌꯦꯡꯒꯦꯕ ꯑꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯏꯁꯧ ꯂꯥꯡꯗꯅ ꯂꯝꯕꯤꯗ ꯁꯨꯝ ꯍꯜꯂꯛꯂꯝꯃꯤ ꯄꯨꯔꯅꯤꯃꯥꯅ ꯑꯁꯤꯗꯤ ꯏꯅꯦ ꯑꯃꯨꯕꯤꯗꯣ ꯑꯩꯈꯣꯏꯅ ꯉꯝꯃꯤꯗꯅ ꯍꯦ ꯑꯍꯜ ꯃꯥꯒꯨꯝꯕꯅꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯅꯝꯊꯨꯒꯦ ꯇꯧꯕ ꯃꯇꯤꯛ ꯅꯠꯇꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯇꯤꯛ ꯈꯪꯍꯜꯂꯝꯃꯦꯗꯅ ꯊꯕꯥꯅ ꯑꯗꯨꯅꯤ ꯃꯗꯨꯒꯤ ꯑꯍꯜꯗꯣ ꯀꯌా ꯐꯔꯝꯃꯣꯏ ꯀꯨꯆꯨ ꯁꯦꯡꯗ꯭ꯔꯤꯗꯨ ꯎꯔꯦꯗꯅ ꯊꯥꯔꯤꯛꯅ ꯐꯔꯦꯁꯦ ꯑꯗꯨ ꯊꯕꯥ ꯄꯨꯔꯅꯤꯃꯥ ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦ ꯅꯈꯣꯏꯅꯤ ꯐꯖꯅ ꯍꯟꯈ꯭ꯔꯣ ꯑꯗꯨꯗꯤ ꯀꯣ ꯍꯌꯦꯡꯗꯣ ꯑꯩ ꯐꯤꯁꯤꯡꯗꯣ ꯈꯔ ꯉꯟꯅ ꯈꯣꯝꯒꯠꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯊꯥꯗꯣꯛꯅꯕ ꯑꯗꯨꯒꯅꯦ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯄꯤꯔꯛꯑꯣ ꯑꯩ ꯐꯤ ꯁꯥꯕꯤꯁꯤꯡꯒꯤ ꯈꯨꯠꯁꯨꯃꯜ ꯈꯔ ꯄꯤꯊꯣꯛꯂꯝꯒꯦ ꯊꯕꯥꯅ ꯁꯦꯟꯒꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯊꯥꯔꯤꯛꯇ ꯄꯤꯔꯝꯃꯤ ꯁꯤ ꯌꯥꯔꯗ꯭ꯔꯥ ꯌꯦꯡꯉꯨ ꯁꯤꯅ ꯊꯥꯔꯤꯛ ꯁꯦꯜꯗꯨ ꯃꯁꯤꯡ ꯊꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯌꯥꯔꯅꯤ ꯁꯤ ꯑꯣꯏꯗꯤ ꯑꯗꯣ ꯆꯠꯈ꯭ꯔꯤꯕ ꯁꯦꯜꯁꯤꯡꯁꯦ ꯐꯖꯅ ꯍꯤꯁꯥꯞ ꯇꯧꯁꯤꯜꯂꯨꯀꯣ ꯐꯖꯅ ꯏꯁꯜꯂꯨꯕ ꯑꯃꯨꯛ ꯀꯥꯎꯅꯤ ꯍꯣꯏ ꯏꯁꯤꯜꯂꯤꯅꯤ ꯀꯥꯎꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯩꯍꯧꯔꯣꯀꯣ ꯄꯨꯔꯅꯤꯃꯥꯁꯨ ꯃꯃꯥ ꯃꯆꯥ ꯉꯝꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯊꯨꯅ ꯍꯜꯂꯒꯦ ꯍꯌꯦꯡꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ ꯊꯕꯥ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯅ ꯄꯨꯔꯅꯤꯃꯥꯒꯤꯁꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯍꯧꯔꯝꯃꯤ ꯑꯗꯨꯒ ꯊꯕꯥꯒꯤ ꯃꯌꯨꯝꯅ ꯈꯔ ꯂꯥꯛꯄꯅ ꯃꯊꯟꯇ ꯂꯝꯕꯤꯗ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯂꯝꯕꯤꯗ ꯃꯥꯕꯨ ꯄꯥꯝꯖꯕ ꯉꯥꯎꯖꯕ ꯃꯥꯕꯨ ꯅꯨꯡꯇꯤꯒꯤ ꯍꯜꯂꯛꯄ ꯉꯥꯏꯖꯕ ꯈꯥꯕꯅ ꯂꯝꯕꯤꯗ ꯉꯁꯤꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯇꯣꯟꯅ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯒꯤ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤꯁꯤ ꯉꯥꯏꯕꯗ ꯋꯥꯗꯤ ꯋꯥꯈ꯭ꯔꯦꯗ ꯈꯥꯕ ꯇꯥꯇꯣꯟꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯏ ꯌꯥꯝ ꯋꯥꯔꯒꯅ ꯅꯪ ꯃꯌꯨꯝꯗ ꯆꯠꯈꯤꯁꯨ ꯆꯠꯂꯝꯃꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯤꯗꯥꯛ ꯊꯛꯀꯦꯗ ꯍꯥꯏꯔꯛꯎ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯅ ꯇꯥꯇꯣꯟ ꯍꯥꯏꯐꯦꯠ ꯃꯤꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯤꯁꯤꯡꯁꯦ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯁꯥꯎꯅꯤꯡꯕꯖꯥꯠꯅꯤꯀꯣ ꯅꯠꯇꯦ ꯏꯇꯥꯎ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯨꯝꯂꯤꯕ ꯊꯕꯥꯁꯤꯕꯨ ꯃꯁꯥꯅꯁꯨ ꯌꯥꯕꯁꯨ ꯅꯠꯇꯦ ꯅꯨꯡꯇꯤꯒꯤ ꯊꯕꯥꯒꯤ ꯈꯣꯟꯊꯤ ꯇꯥꯕꯗ ꯑꯣꯛꯇ꯭ꯔꯤꯕ ꯑꯩꯗꯤ ꯂꯦꯊꯣꯛꯑꯦ ꯏꯇꯥꯎꯒꯤ ꯃꯇꯨꯡ ꯏꯟꯕ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯍꯥꯏꯁꯤꯗꯤ ꯉꯁꯤꯁꯨ ꯊꯕꯥꯒꯤ ꯈꯣꯟꯊꯤ ꯆꯥꯗꯧꯔꯦ ꯑꯩ ꯈꯪꯉꯦꯕ ꯆꯥꯗꯧꯔꯕꯅꯦꯕ ꯈꯥꯕ ꯁꯥꯎꯅꯤꯡꯅ ꯃꯈꯦꯠꯀꯗꯨ ꯆꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯀꯣ ꯅꯪꯉꯣꯟꯗ ꯂꯣꯏ ꯀꯥꯏꯅꯔꯛꯀꯅꯤ ꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯌꯥꯔꯛꯇꯕꯅꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏ ꯍꯥꯞꯄꯅꯤ ꯗꯥꯎꯅ ꯗꯥꯎ ꯌꯥꯗꯕꯅꯤ ꯉꯁꯤ ꯍꯥꯏꯖꯤꯟꯗꯅ ꯅꯪꯉꯣꯟꯗ ꯂꯣꯏ ꯀꯥꯏꯅꯔꯛꯀꯅꯤꯀꯣ ꯇꯥꯇꯣꯟꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ
ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯅꯨꯄꯤꯅ ꯌꯥꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯅꯤ ꯉꯧꯇꯨ ꯉꯧꯁꯤꯟꯒꯦ ꯍꯥ ꯍꯥ ꯉꯁꯤꯀꯣ ꯅꯪꯀꯣ ꯈꯨꯠꯇ ꯁꯣꯏꯔꯣꯏ ꯑꯩ ꯈꯨꯠꯇ ꯅꯪ ꯑꯣ ꯂꯥꯏꯗꯨ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯇꯣꯟꯅ ꯏꯁꯩ ꯁꯛꯀꯠꯂꯛꯏ ꯑꯣ ꯉꯥꯏꯖꯔꯛꯄꯗꯣ ꯂꯥꯛꯑꯦ ꯎꯖꯅꯤꯡꯕꯗꯣ ꯂꯥꯛꯂꯦ ꯑꯣ ꯈꯣꯟꯊꯤꯗꯨ ꯆꯥꯔꯅꯤ ꯍꯣ ꯅꯨꯄꯤꯅ ꯉꯝꯕꯧ ꯑꯁꯨꯝꯅ ꯏꯁꯩ ꯁꯛꯇꯨꯅ ꯀꯔꯦꯝꯅꯗꯨꯅ ꯂꯩꯔꯝꯃꯤ ꯈꯥꯕꯗꯤ ꯀꯔꯤꯗ ꯍꯪꯉꯨꯅꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯈꯣꯏꯗꯧ ꯂꯪꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯥꯇꯣꯟ ꯅꯪ ꯉꯁꯤ ꯁꯣꯏꯔꯣꯏꯍꯦ ꯃꯤꯡꯅꯒ ꯇꯥꯇꯣꯟ ꯀꯧꯁꯤꯜꯂꯦ ꯅꯠꯇꯦ ꯀꯅꯥꯅ ꯊꯣꯜꯂꯤ ꯃꯤꯡꯅꯣ ꯃꯤꯡꯗ ꯑꯗꯨꯅ ꯃꯤ ꯀꯔꯦꯝꯅꯕ ꯌꯥꯝ ꯍꯩꯕ꯭ꯔꯥ ꯍꯥꯏꯕꯨ ꯉꯁꯤꯀꯣ ꯆꯥꯏꯅꯦ ꯅꯪ ꯇꯥꯇꯣꯟ ꯑꯃꯨꯛꯀꯁꯨ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯃꯤꯡꯁꯤꯗꯤꯅꯦ ꯑꯩꯒꯤ ꯁꯛꯁꯤꯒ ꯆꯥꯟꯅꯕ ꯊꯣꯜꯂꯤꯕ ꯈꯪꯉꯤꯗꯅ ꯅꯪꯁꯨ ꯅꯁꯛꯇꯨ ꯌꯦꯡꯕꯗ ꯌꯥꯝ ꯈꯥꯕ ꯃꯥꯜꯂꯦꯕ ꯑꯈꯥꯕꯗꯣ ꯑꯗꯨꯅꯅꯦ ꯅꯃꯥ ꯅꯄꯥꯅ ꯈꯥꯕꯅ ꯊꯣꯜꯂꯝꯃꯤꯗꯣ ꯐꯔꯦꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯑꯁꯤ ꯌꯥꯔꯤꯁꯦ ꯊꯕꯥꯁꯤ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯁꯥꯅ ꯌꯥꯒꯦ ꯌꯥꯔꯣꯏꯗꯣ ꯍꯦꯛꯇ ꯐꯥꯔꯗꯧꯅꯤꯀꯣ ꯆꯦꯛꯁꯤꯟ ꯂꯩꯌꯨ ꯉꯁꯥꯏ ꯏꯅꯦ ꯑꯃꯨꯕꯤꯅ ꯍꯥꯏꯔꯛꯄꯗꯣ ꯈꯪꯉꯤꯗꯅ ꯃꯁꯥꯅ ꯌꯥꯅꯤꯡ ꯇꯧꯔꯕꯅꯤ ꯑꯩꯅ ꯍꯦꯛ ꯐꯥꯔꯒ ꯌꯨꯝꯗ pusinbada haraw yaradꯧꯅꯤ ꯃꯥꯒꯤꯁꯦ ꯌꯥꯁꯤꯟꯅꯗ꯭ꯔꯤꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯣ ꯅꯪ ꯇꯥꯎꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯊꯕꯥꯁꯤ ꯐꯥꯗꯕ ꯌꯥꯗꯕꯅꯤ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯁꯤꯡꯒꯟꯕꯤꯗꯣ ꯑꯗꯣ ꯌꯥꯎꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯃꯃꯥꯟꯅꯕꯤ ꯁꯤꯡꯒꯟꯕꯤ ꯀꯥꯏ ꯑꯗꯨꯅꯗꯤ ꯍꯥꯏꯅꯨꯗ ꯄꯨꯔꯅꯤꯃꯥꯗꯣ ꯑꯩꯅ ꯀꯟꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯑꯗꯨꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒ ꯉꯥꯡꯉꯗꯅ ꯑꯗꯣ ꯉꯥꯏꯈꯣꯅꯤꯗꯣ ꯅꯪꯅ ꯅꯨꯄꯤ ꯐꯥꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯐꯥꯗꯣꯏꯅꯣ ꯁꯟꯙꯥ ꯋꯥꯏꯔꯝꯁꯤꯗ ꯃꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯊꯣꯛꯂꯛꯑꯒꯀꯣ ꯁꯣꯏꯗꯅ ꯏꯕꯥꯅꯤ ꯏꯁꯥꯒꯁꯦ ꯐꯨꯗꯦꯠ ꯊꯤꯕ ꯃꯈꯩ ꯐꯨꯗꯔꯗꯤ ꯉꯁꯤꯀꯣ ꯑꯩ ꯉꯝꯖꯔꯣꯏꯀꯣ ꯈꯥꯕꯅ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯁ ꯌꯥꯝ ꯀꯤꯕꯒꯁꯨ ꯆꯥꯔꯤ ꯇꯧꯔꯤꯁꯤ ꯍꯣꯏ ꯅꯇꯥꯠ ꯈꯪꯉꯤ ꯅꯨꯄꯥ ꯊꯣꯛꯇꯨ ꯇꯧ ꯍꯣꯔꯦꯟ ꯅꯕꯨ ꯀꯥꯏꯕ ꯃꯈꯩ ꯌꯨ ꯄꯤꯊꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯉꯁꯤ ꯊꯕꯥꯁꯤ ꯐꯥꯔꯒ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯁꯤꯟꯕ ꯉꯝꯃꯒꯗꯤ ꯉꯥꯎꯕ ꯄꯥꯝꯕ ꯇꯥꯇꯣꯅꯤ ꯑꯗꯨꯅ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯁꯤ ꯌꯥꯔꯤꯁꯦ ꯌꯧꯁꯤꯜꯂꯦꯇꯣ ꯑꯗꯣ ꯍꯣꯔꯦꯟ ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏꯅꯦ ꯁꯣꯏꯔꯣꯏꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯡ ꯊꯥꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯇꯣꯟꯗꯨ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯊꯕꯥ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯃꯁꯥꯗꯨ ꯍꯩꯅꯗꯗꯨꯅ ꯃꯆꯤꯟ ꯄꯩꯔꯝꯃꯤ ꯊꯕꯥꯅ ꯃꯆꯤನ್ ꯄꯩꯈꯤꯕꯗꯨ ꯑꯅꯤꯗꯨ ꯎꯍꯧꯏ ꯇꯥꯇꯣꯟꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯊꯕꯥ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩꯁꯤ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯇꯥꯏꯒꯦꯅ ꯁꯨꯝ ꯉꯥꯏꯔꯝꯃꯤꯕꯅꯤ ꯊꯕꯥ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ ꯇꯥꯇꯣꯟ ꯑꯩ ꯉꯁꯤ ꯈꯣꯏꯗꯧ ꯌꯥꯝ ꯂꯪꯈꯠꯅ ꯂꯥꯏꯕꯅꯤꯀꯣ ꯁ꯭ꯋꯥꯏ ꯆꯠꯂꯣꯝꯇ ꯇꯥꯇꯣꯟꯅ ꯊꯕꯥꯕꯨ ꯇꯥꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯎꯈꯤꯅꯨꯕ ꯀꯩꯗꯧꯒꯦ ꯑꯩꯅ ꯅꯪꯒꯤ ꯐꯅꯕ ꯊꯕꯛ ꯑꯃ ꯁꯤꯜꯂꯤꯕꯅꯤ ꯑꯗꯨꯒꯤꯅꯦꯕ ꯊꯕꯥꯗꯣ ꯁꯥꯎ ꯐꯊꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯛꯑꯣ ꯅꯣꯏ ꯑꯥꯗꯒꯤ ꯄꯛꯇꯕ ꯅꯨꯄꯥꯁꯦ ꯑꯁꯤꯒꯤ ꯑꯣꯏꯗꯤ ꯑꯩ ꯇꯥꯔꯣꯏ ꯇꯥꯇꯣꯟꯅ ꯇꯧꯁꯤꯟꯅꯔꯤ ꯃꯥꯒꯤ ꯅꯠꯇꯦꯕ ꯑꯩꯅ ꯅꯪꯒꯤ ꯈꯜꯂꯒ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤꯅꯦꯕ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯈꯥꯕꯁꯦ ꯌꯥꯝ ꯈꯥꯕꯅꯦ ꯃꯁꯤꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯌꯦꯠꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯂꯩꯀꯥꯏꯒꯤ ꯅꯕꯨꯡ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯑꯗꯨꯗꯅꯦ ꯑꯩꯅꯅꯦ ꯃꯥꯅ ꯅꯪꯁꯦ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯌꯥꯝꯅ ꯍꯩꯅꯗꯕ ꯀꯧꯅꯅꯤꯡꯗꯕ ꯄꯣꯛꯍꯟꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯑꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯕꯅꯤ ꯑꯗꯨꯗ ꯏꯕꯥꯅꯤ ꯉꯁꯤꯗꯤꯅꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯃꯤꯟꯅꯧꯁꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤꯀꯣ ꯅꯪꯉꯣꯟꯗ ꯌꯦꯜꯂꯛꯇꯅꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯀꯣꯛ ꯆꯥꯕꯗꯣ ꯈꯔ ꯐꯔꯦꯗꯅ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯏꯇꯥꯎꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯇꯤꯟꯅꯔꯕꯒꯤ ꯋꯥꯅꯤ ꯇꯨ ꯑꯗꯩ ꯃꯤꯅꯨꯈꯥꯡꯁꯦ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯠꯄꯗꯣ ꯑꯩꯁꯨ ꯌꯦꯡꯕ ꯉꯝꯗꯦꯕ ꯑꯗꯨꯅ ꯏꯆꯜꯒꯤ ꯐꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯊꯑꯣꯏꯅ ꯆꯠꯂꯒ ꯑꯃꯥꯏꯕꯤ ꯇꯥꯟꯅꯔꯨꯏꯅꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯈꯔ ꯄꯥꯡꯊꯣꯛꯆꯥꯏꯌꯦꯕ ꯑꯗꯨꯅ ꯅꯁꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯊꯕꯛꯁꯦ ꯄꯥꯡꯉꯣꯏꯅ ꯍꯥꯏꯔꯛꯏꯕ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯊꯑꯣꯏꯅ ꯅꯪ ꯉꯥꯏꯔꯤꯕꯁꯦ ꯊꯕꯥ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯐꯦꯠ ꯊꯥꯖꯕꯗꯤ ꯋꯥꯠꯂꯤ ꯑꯗꯨꯕꯨ ꯅꯨꯄꯥꯒꯤ ꯋꯥꯈꯜ ꯂꯩꯇꯕ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯌꯨꯝ ꯄꯨꯅꯕ ꯍꯣꯠꯅꯔꯤꯕ ꯊꯕꯥꯅꯤ ꯉꯥꯏꯍꯥꯛ ꯃꯍꯥꯛꯁꯨ ꯈꯜꯂ ꯃꯇꯨꯡꯗ ꯈꯥꯕꯅ ꯃꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯌꯦꯠꯄꯁꯤ ꯃꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯅ ꯇꯥꯇꯣꯟꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯥꯁꯨ ꯃꯗꯨꯅ ꯐꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯔꯒꯦ ꯈꯜꯂꯛꯂꯝꯃꯤ ꯇꯥꯇꯣꯟꯅ ꯍꯥꯏꯔꯤꯗꯨ ꯌꯥꯕꯨꯗꯤ ꯌꯥꯏ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯦ ꯑꯩꯁꯨ ꯌꯨꯝꯗ ꯆꯥꯛ ꯏꯁꯤꯡ ꯊꯕꯥꯅ ꯋꯥꯂ ꯀꯛꯇꯧꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯇꯥꯇꯣꯟꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯂꯝꯃꯤ ꯀꯨꯏꯔꯣꯏꯗ ꯊꯕꯥ ꯉꯥꯏꯍꯥꯛꯇꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯃꯇꯝ ꯀꯥꯏꯊꯣꯛꯂꯒ ꯆꯠꯄꯗꯨꯅ ꯑꯥꯗꯒꯤ ꯑꯈꯥꯕ ꯅꯨꯄꯥꯁꯤ ꯑꯁꯤꯗꯒꯤ ꯅꯪ ꯅꯥꯟꯊꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯩ ꯈꯪꯉꯦꯕ ꯅꯪꯅ ꯃꯥ ꯄꯥꯝꯗꯦ ꯍꯥꯏꯕꯁꯦ ꯅꯪꯅ ꯍꯩꯅꯗꯕꯗꯣ ꯑꯩꯁꯨ ꯈꯪꯉꯦꯕ ꯑꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯏꯊꯧ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯦ ꯃꯥ ꯐꯥꯎ ꯈꯪꯍꯟꯗꯅ ꯑꯩꯅ ꯂꯣꯟꯅ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯤꯕꯁꯤꯅꯤ ꯑꯗꯨꯒꯅꯦ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯁꯤꯟꯅꯗꯣꯏꯅꯦꯅ ꯍꯥꯏꯖꯤꯜꯂꯒ ꯊꯦꯝꯗꯨꯅ ꯊꯝꯃꯤꯅꯦ ꯍꯥꯏꯕ ꯅꯪꯕꯨ ꯊꯕꯥ ꯇꯥꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯑꯃꯥꯏꯕꯤꯗꯨ ꯎꯅꯔꯨꯔꯒ
ꯈꯥꯕꯅ ꯃꯉꯣꯟꯗ ꯌꯦꯜꯂꯛꯇꯅꯕ ꯁꯤꯟꯕꯅ ꯐꯔꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯌꯥꯔꯝꯃꯤ. ꯐꯔꯦ ꯇꯥꯇꯣꯟ, ꯑꯩ ꯌꯥꯔꯒꯦ, ꯆꯠꯃꯤꯟꯅꯔꯁꯤ. ꯑꯃꯥꯏꯕꯤꯗꯣ ꯎꯅꯔꯨꯔꯁꯤ. ꯑꯩ ꯇꯁꯦꯡꯅ ꯋꯥ ꯌꯥꯝ ꯆꯤꯜꯂꯤ. ꯁꯣꯝꯗ ꯁꯦꯜ ꯄꯥꯊꯣꯛ ꯄꯥꯁꯤꯟ, ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯑꯩꯁꯨ ꯀꯣꯛꯁꯦ ꯈꯔ ꯏꯪꯕ ꯄꯥꯝꯃꯤ. ꯑꯗꯨꯅ ꯐꯔꯗꯧ ꯃꯥꯜꯂꯤ. ꯆꯠꯂꯁꯤ ꯇꯥꯇꯣꯟ, ꯊꯦꯡꯈ꯭ꯔꯅꯤ. ꯇꯥꯇꯣꯟ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ. ꯍꯣꯏ ꯍꯣꯏ, ꯂꯥꯎ ꯂꯥꯎ ꯆꯠꯂꯁꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯇꯥꯇꯣꯟꯒ ꯊꯕꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯊꯕꯥꯗꯤ ꯇꯥꯇꯣꯟꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯈꯜ ꯆꯃꯝꯅꯗꯨꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯥꯇꯣꯟꯅ ꯇꯞꯅ ꯏꯟꯅꯔꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯝꯃꯤ. ꯇꯥꯇꯣꯟꯒꯤ ꯏꯪꯒꯤꯠꯇꯨ ꯎꯕꯗ ꯈꯥꯕꯁꯨ ꯇꯥꯇꯣꯟꯅ ꯊꯧꯔꯥꯡ ꯑꯃ ꯁꯤꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯂꯣꯟꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯁꯨꯝ ꯆꯠꯂꯒ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯂꯩꯕ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ. ꯌꯨꯝ ꯑꯗꯨ ꯎꯕꯗ ꯊꯕꯥꯅ ꯍꯥꯏꯔꯛꯏ. ꯇꯥꯇꯣꯟ, ꯀꯩꯅꯣ, ꯀꯗꯥꯏꯗꯅꯣ ꯌꯧꯗ꯭ꯔꯤꯕꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯕꯣ? ꯇꯥꯇꯣꯟꯅ ꯂꯀꯛ ꯇꯧꯅ ꯍꯥꯏꯔꯛꯏ. ꯊꯕꯥ, ꯌꯧꯔꯦ ꯇꯨ, ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯃꯆꯥꯁꯦ, ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯥꯏꯕꯤꯗꯨ ꯂꯩ. ꯃꯥ ꯃꯊꯟꯇꯅꯤ ꯁꯤꯗ ꯂꯩꯔꯤꯕꯁꯦ. ꯀꯅꯥꯝꯇꯅ ꯈꯪꯗꯦ ꯃꯥ ꯁꯤꯗ ꯂꯩ ꯍꯥꯏꯕꯁꯦ. ꯈꯔ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯪꯕ ꯃꯤ ꯅꯠꯇ꯭ꯔꯕꯗꯤ. ꯑꯗꯨꯅ ꯅꯪ ꯁꯤꯒꯤ ꯌꯨꯝꯁꯤ ꯆꯪꯉꯨ. ꯑꯩ ꯃꯄꯥꯜꯗ ꯅꯪꯕꯨ ꯁꯪꯕꯤꯒꯦ. ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯦ ꯑꯃꯥꯏꯕꯤꯗꯣ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ. ꯑꯗꯨꯅ ꯅꯪꯒꯤ ꯊꯕꯛꯅꯤꯅ ꯅꯪ ꯅꯁꯥ ꯌꯥꯎꯗ ꯌꯥꯗꯅ ꯇꯧꯕꯅꯤ. ꯑꯩꯗꯤ ꯅꯨꯄꯥꯅꯤꯅ ꯃꯄꯥꯟꯗ ꯅꯪ ꯁꯪꯕꯤꯔꯒꯦ. ꯆꯠꯂꯨ ꯆꯠꯂꯨ, ꯀꯩꯁꯨ ꯀꯤꯔꯨꯅꯨ, ꯑꯩꯅ ꯁꯪꯒꯅꯤ. ꯌꯨꯝ ꯃꯆꯥꯗꯣ ꯃꯗꯨ ꯌꯦꯡꯕꯗ ꯍꯥꯏꯐꯦꯠ ꯊꯕꯥꯗꯣ ꯃꯁꯥꯗꯣ ꯍꯪꯒꯣꯏꯇꯛ ꯇꯧꯔꯝꯃꯤ. ꯂꯝꯍꯥꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝ ꯃꯆꯥꯗꯨꯗꯕꯨ ꯀꯅꯥ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕꯔ ꯆꯨꯝꯗꯕ꯭ꯔꯥ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯃꯆꯥꯗꯨꯗ ꯊꯕꯥ ꯆꯪꯈꯤꯔꯝꯃꯤ. ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯇꯥꯇꯣꯟꯅꯤ. ꯊꯕꯥꯅ ꯌꯨꯝ ꯃꯆꯥꯗꯨꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯌꯨꯝ ꯑꯗꯨ ꯃꯄꯥꯜꯗꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ. ꯇꯥꯇꯣꯟꯅ ꯇꯧꯔꯤꯕꯗꯨ ꯈꯥꯕꯁꯨ ꯎꯏ. ꯃꯔꯝ ꯑꯗꯨꯅ ꯈꯥꯕ ꯍꯔꯥꯎꯅ ꯆꯤꯟꯆꯠ ꯇꯧꯅ ꯂꯥꯛꯏ. ꯇꯥꯇꯣꯟ, ꯑꯁ, ꯅꯪ ꯁꯤꯗ ꯇꯧꯅ ꯁꯤꯡꯈ꯭ꯔꯦ ꯑꯣꯏꯕ. ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯥꯇꯣꯟꯅ ꯁꯤꯡꯉꯝꯅꯤꯁꯦ ꯊꯥꯖꯔꯨꯗꯦꯅꯤ. ꯇꯥꯇꯣꯟꯅ ꯃꯉꯛꯀꯗꯨ ꯈꯔ ꯊꯦꯛꯀꯠꯂꯒ ꯍꯥꯏꯔꯛꯏ. ꯑꯩꯗꯤ ꯈꯔ ꯇꯧꯔꯛꯀꯅꯤ. ꯑꯩꯁꯤ ꯅꯕꯨꯡꯉꯣꯅꯤ, ꯅꯕꯨꯡꯉꯣ. ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ, ꯑꯩꯅ ꯁꯤꯡꯕꯕꯨ ꯁꯣꯏ ꯍꯥꯏꯕ. ꯍꯧꯖꯤꯛꯇꯤ ꯅꯅꯤꯡ ꯊꯨꯡꯂꯕꯅꯤꯅ ꯑꯩꯒꯤꯗꯤ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯑꯃꯗꯣ. ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯌꯨ ꯊꯛꯄꯒꯤ ꯃꯑꯣꯡꯒ ꯇꯧꯏ. ꯇꯥꯇꯣꯟꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯈꯥꯕꯅ ꯍꯥꯏꯔꯛꯏ. ꯁꯣꯏ ꯌꯥꯔꯤꯕ ꯏꯇꯥꯎ, ꯑꯩ ꯈꯪꯉꯤ. ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯧꯈꯤꯕ ꯁꯤꯁꯦ. ꯅꯕꯨꯛꯇꯣ ꯋꯥꯈꯥꯏꯗ꯭ꯔꯤꯕ ꯄꯤꯊꯛꯀꯦ. ꯑꯩꯁ, ꯀꯩꯅꯣ ꯃꯈꯣꯜ ꯑꯃ ꯇꯥꯏ. ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ. ꯌꯨꯝ ꯃꯆꯥꯗꯨꯗ ꯆꯪꯈꯤꯕꯤ ꯊꯕꯥꯅ ꯊꯣꯡ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜꯅꯤ. ꯇꯥꯇꯣꯟ, ꯊꯣꯡꯁꯤ ꯍꯥꯡꯉꯣ. ꯀꯅꯥꯝꯇꯁꯨ ꯂꯩꯇꯅ ꯃꯅꯨꯡꯁꯤꯗꯗꯤ ꯀꯩ ꯊꯣꯡ ꯂꯣꯜꯂꯤꯅꯣ? ꯊꯣꯡ ꯍꯥꯡꯉꯣ. ꯃꯝꯁꯨ ꯌꯥꯝꯅ ꯃꯝ, ꯅꯨꯃꯤꯠꯁꯨ ꯇꯥꯏ. ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯊꯣꯡꯁꯤ ꯑꯝꯇ ꯍꯥꯡꯉꯣꯕꯁꯦ. ꯑꯁꯤ ꯍꯥꯏꯔꯒ ꯊꯕꯥ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯀꯞꯂꯛꯂꯝꯃꯤ. ꯃꯌꯨꯝꯗ ꯃꯃꯥꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯃꯥꯕꯨ ꯃꯃꯤꯠꯇ ꯎꯔꯛꯇꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ. ꯑꯗꯨꯒ ꯇꯥꯇꯣꯟ ꯑꯃꯗꯤ ꯈꯥꯕ, ꯃꯈꯣꯏ ꯑꯅꯤꯗꯤ ꯊꯕꯥꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯇꯥꯁꯤꯟꯅꯗꯅ ꯂꯩꯔꯝꯃꯤ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯅꯨꯃꯤꯠ ꯈꯝ ꯌꯧꯅ ꯇꯥꯔꯦ ꯈꯪꯂꯕꯗ ꯈꯥꯕ ꯊꯕꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯃꯆꯥꯗꯨꯗ ꯇꯞꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯉꯤ. ꯑꯗꯨꯒ ꯇꯥꯇꯣꯟꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯔꯤꯝꯇ ꯉꯥꯡꯅꯗꯦ. ꯑꯗꯨꯕꯨ ꯊꯕꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄꯅ ꯈꯥꯕꯗ ꯐꯨꯔꯝꯃꯤ. ꯈꯥꯕ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ? ꯅꯪ ꯍꯥꯠꯂꯒꯦ. ꯀꯗꯥꯏ ꯇꯥꯇꯣꯟꯗꯤ? ꯀꯗꯥꯏꯅꯣ? ꯃꯥꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯕ ꯅꯈꯣꯏ ꯉꯁꯤ ꯂꯦꯝꯅꯕ ꯊꯥꯔꯣꯏ. ꯑꯩꯅ ꯂꯩꯀꯥꯏ ꯃꯤ ꯀꯧꯒꯅꯤ ꯍꯥꯏꯁꯤꯅꯦ. ꯑꯩꯈꯣꯏꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ. ꯑꯩ ꯆꯠꯀꯅꯤ. ꯍꯧꯖꯤꯛꯃꯛ ꯂꯩꯀꯥꯏ ꯇꯥꯛꯑꯣꯅꯤꯕ ꯑꯩ. ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯛ ꯍꯧꯒꯠꯂꯤ. ꯊꯕꯥꯅ ꯍꯧꯒꯠꯄꯒ ꯈꯥꯕꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯈꯥꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯑꯁ ꯊꯕꯥ, ꯉꯥꯏꯈꯣꯕ, ꯅꯪ ꯁꯥꯎꯈꯤꯅꯨꯕ. ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯇꯁꯦꯡꯅ ꯇꯥꯔꯦ. ꯊꯦꯡꯂꯦ. ꯅꯪꯕꯨ ꯍꯧꯖꯤꯛ ꯌꯨꯝꯗ ꯀꯃꯥꯏ ꯍꯟꯗꯣꯏꯅꯣ? ꯅꯪ ꯁꯦꯟꯈ꯭ꯔꯥꯏꯗꯅ ꯂꯩꯀꯥꯏ ꯋꯥ ꯂꯥꯎꯅꯔꯕꯅꯤ. ꯅꯪ ꯈꯪꯗ꯭ꯔꯣ? ꯍꯧꯖꯤꯛ ꯅꯪꯅ ꯅꯁꯥꯅ ꯌꯥꯗꯦ ꯍꯥꯏꯕꯗ ꯅꯪ ꯈꯛꯇꯅꯤ ꯃꯥꯡꯖꯗꯧꯕ. ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ. ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ. ꯀꯩꯗꯧꯒꯦ? ꯏꯕꯥꯅꯤ ꯉꯁꯤꯗꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯂꯒꯗꯕꯅꯤ. ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥ ꯈꯪꯁꯥꯎ ꯁꯥꯎꯔꯛꯂꯝꯃꯤ. ꯍꯦ ꯁꯥ! ꯅꯈꯣꯏꯅ ꯑꯩꯕꯨ ꯉꯁꯤ ꯑꯄꯪꯕ ꯁꯤꯗꯨꯅ ꯑꯩꯕꯨ ꯂꯥꯡ ꯊꯥꯛꯇꯨꯅ ꯑꯩꯕꯨ ꯐꯥꯕꯅꯤ. ꯑꯩ ꯏꯁꯥꯅ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯒꯅꯤ. ꯑꯩ ꯅꯈꯣꯏꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯨꯍꯟꯒꯅꯤꯌꯦ. ꯑꯩ ꯀꯅꯥꯅꯣ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ. ꯅꯣꯏ ꯊꯣꯡꯁꯤ ꯍꯥꯡꯉꯣ, ꯑꯩ ꯆꯠꯀꯦ. ꯇꯥꯇꯣꯟ, ꯊꯣꯡꯁꯤ ꯍꯥꯡꯉꯣ. ꯀꯩꯒꯤꯅꯣ ꯃꯄꯥꯟꯗ ꯊꯣꯡ ꯂꯣꯜꯂꯤꯕꯁꯦ? ꯊꯣꯡꯁꯤ ꯍꯥꯡꯉꯣ ꯍꯥꯏꯕꯅꯦ. ꯈꯥꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯊꯕꯥ, ꯅꯪꯅ ꯂꯥꯎꯔꯤꯕꯗꯣ ꯍꯧꯖꯤꯛ ꯀꯅꯥꯝꯇꯅ ꯇꯥꯔꯔꯣꯏ. ꯇꯥꯇꯣꯟꯁꯨ ꯆꯠꯈ꯭ꯔꯕꯅꯤ. ꯌꯨꯝꯗ ꯄꯥꯎ ꯍꯥꯏꯕ. ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯈ꯭ꯔꯕꯅꯤ. ꯄꯥꯎ ꯆꯦꯟꯈ꯭ꯔꯕꯅꯤ. ꯑꯗꯨꯅ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯜꯂꯕꯅꯤ. ꯅꯪ ꯅꯁꯥꯅ ꯌꯥꯗꯦꯒ ꯍꯥꯏꯔꯛꯀꯅꯨꯀꯣ. ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ. ꯑꯁꯦꯡꯕꯅꯤ ꯊꯕꯥ. ꯑꯩ ꯅꯪꯕꯨ ꯌꯥꯝ ꯈꯝꯕꯜꯂꯤ. ꯅꯪꯅ ꯇꯧꯔꯤꯕ ꯁꯤꯟꯐꯝ ꯑꯗꯨꯗ ꯑꯩꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ. ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩ ꯈꯪꯏ. ꯃꯗꯨꯁꯨ ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯍꯟꯒꯅꯤ. ꯂꯩꯀꯥꯏꯁꯤꯗ ꯑꯋꯥꯕ ꯏꯃꯨꯡ ꯑꯃꯇ ꯂꯩꯍꯜꯂꯣꯏ. ꯌꯥꯝꯅ ꯋꯥꯕ ꯅꯪꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯐꯤꯁꯥ ꯀꯣꯟ ꯊꯥꯗꯗꯨꯅ ꯐꯤ ꯁꯥꯟꯒꯅꯤ.
ꯅꯈꯣꯏ ꯊꯥꯔꯤꯛꯀ ꯄꯨꯔꯅꯤꯃꯥꯒ ꯅꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯕꯗꯣ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯂꯤ ꯅꯪꯅ ꯅꯤꯡꯂꯤꯕꯗꯣ ꯃꯁꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯊꯕꯥ ꯈꯥꯕꯒꯤ ꯋꯥ ꯇꯥꯕꯗ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯇꯧꯏ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯆꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯪꯂꯦ ꯑꯗꯨꯅ ꯃꯁꯥꯒꯤ ꯏꯖꯠꯀꯤꯁꯨ ꯈꯜꯂꯛꯂꯦ ꯇꯥ ꯈꯥꯕ ꯑꯩꯕꯨ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯑꯩꯁꯤ ꯅꯨꯄꯤꯅꯤ ꯄꯥꯡꯒꯜ ꯁꯣꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯁꯨꯝꯅ ꯇꯧꯔꯤꯕ꯭ꯔꯥ ꯃꯁꯤꯔꯥ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯁꯦ ꯊꯕꯥ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯇꯤꯒꯤ ꯂꯨꯝꯖꯩ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯩ ꯅꯪꯅꯗꯤ ꯅꯣꯡꯃꯇ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯕꯤꯈꯤꯗꯦ ꯑꯗꯨꯅ ꯑꯩ ꯎꯄꯥꯏ ꯊꯤꯕꯅꯤ ꯅꯪ ꯑꯩꯒꯤ ꯃꯑꯣꯡꯁꯤꯗ ꯁꯥꯎꯅꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯏꯖꯠꯀꯤ ꯈꯟꯗꯕ ꯌꯥꯗꯦ ꯏꯖꯠ ꯀꯟꯗꯕ ꯌꯥꯗꯦ ꯏꯃꯥꯗ ꯂꯨꯈ꯭ꯔꯥꯕꯅꯤ ꯏꯃꯥꯒꯤ ꯏꯖꯠ ꯌꯣꯟꯅꯤꯡꯗꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯏꯃꯥꯅ ꯋꯥꯒꯗꯕꯗꯣ ꯊꯕꯥꯅ ꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯥꯕ ꯃꯕꯨꯛꯅꯤꯡ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅꯦꯕ ꯑꯩ ꯉꯥꯏꯗ꯭ꯔꯣ ꯑꯁ ꯏꯅꯦ ꯑꯃꯨꯕꯤꯅ ꯍꯥꯏꯕꯁꯦ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯈꯥꯕꯅ ꯑꯃꯨꯕꯤ ꯄꯜꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯈꯤꯕꯗꯨꯗ ꯊꯕꯥ ꯍꯥꯏꯐꯦꯠ ꯇꯥꯍꯧꯔꯗꯨꯅ ꯍꯪꯂꯛꯏ ꯍꯥ ꯀꯩ ꯍꯥꯏꯕ ꯏꯅꯦ ꯑꯃꯨꯕꯤ ꯍꯥꯏꯕ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯈꯥꯕ ꯁꯣꯏꯅꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯊꯕꯥ ꯁꯥꯎꯈꯤꯅꯤ ꯈꯟꯗꯨꯅ ꯇꯧꯁꯤꯟꯅꯔꯤ ꯑꯁ ꯀꯩꯁꯨ ꯍꯥꯏꯗꯦꯕ ꯅꯪꯅ ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯇꯥꯕ ꯑꯣꯏꯔꯤꯅꯤ ꯌꯥꯔꯤꯁꯤ ꯇꯣꯛꯑꯁꯤ ꯁꯤꯒꯤ ꯋꯥꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯏꯁꯥꯁꯦ ꯏꯁ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯀꯥꯏꯅ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯪꯅ ꯇꯥꯏꯕꯪꯂꯛꯏ ꯋꯥꯈꯜ ꯑꯝꯇ ꯇꯥꯗ꯭ꯔꯖꯥꯠ ꯏꯃꯥꯗꯨꯅ ꯀꯞꯅꯔꯝꯗꯣꯏꯅꯣ ꯑꯩꯕꯨ ꯄꯤꯛꯂꯕꯅꯤ ꯑꯩꯗꯤ ꯅꯪ ꯍꯥꯏꯁꯤ ꯅꯪ ꯍꯣꯏ ꯏꯃꯥ ꯅꯪꯕꯨ ꯅꯆꯥ ꯂꯥꯛꯄ ꯉꯥꯏꯔꯤꯕ꯭ꯔꯣ ꯅꯆꯥ ꯍꯜꯂꯛꯄ ꯌꯦꯡꯂꯤꯕ꯭ꯔꯣ ꯏꯃꯥ ꯏꯆꯥꯗꯤ ꯑꯁꯤꯒꯤ ꯁꯤꯒꯩꯖꯟꯁꯤꯅ ꯐꯥꯕꯤꯔꯤ ꯍꯥꯏꯕ ꯏꯃꯥ ꯊꯕꯥꯅ ꯃꯈꯣꯡꯉꯣ ꯃꯈꯨꯠꯑꯣ ꯇꯧꯗꯨꯅ ꯊꯤꯟꯗꯨꯅ ꯀꯞꯄꯗꯨꯗ ꯈꯥꯕ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯊꯕꯥ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ ꯇꯣꯛꯑꯁꯤ ꯇꯣꯛꯑꯣꯕ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯅꯨꯄꯥ ꯅꯨꯄꯤ ꯆꯦꯟꯕ ꯅꯨꯃꯤꯠꯁꯦ ꯅꯨꯄꯤꯗꯣ ꯌꯥꯝ ꯀꯞꯅꯩꯕꯨꯗꯤ ꯍꯥꯏꯅꯕꯅꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯈꯥꯕꯅ ꯂꯛꯅꯔꯛꯄꯗꯨꯗ ꯊꯕꯥꯅ ꯈꯥꯕꯒꯤ ꯃꯅꯤꯡꯗ ꯈꯨꯇꯨꯝꯅ ꯁꯨꯔꯒ ꯍꯥꯏꯔꯛꯏ ꯅꯪ ꯃꯤꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯉꯩꯁꯤꯗ ꯈꯥꯕꯅ ꯊꯕꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯌꯥꯔꯁꯦ ꯇꯣꯛꯑꯁꯦ ꯑꯩ ꯀꯔꯤꯅꯣ ꯏꯕꯥꯅꯤ ꯆꯥꯅꯕ ꯈꯔ ꯍꯥꯏꯈꯤꯕꯅꯤ ꯇꯥꯇꯣꯟꯅ ꯁꯦꯝꯃꯣ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯇꯥꯇꯣ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯑꯒ ꯌꯦꯡꯒꯦ ꯂꯧꯁꯤꯜꯂꯨꯒꯦ ꯀꯞꯄꯝꯒꯅꯨꯀꯣ ꯅꯨꯡꯁꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯕꯅ ꯊꯕꯥꯒꯤ ꯃꯈꯖꯥꯏꯗꯨꯗ ꯅꯨꯡꯁꯤꯅ ꯁꯤꯛꯂꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯊꯕꯥ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯛꯇꯕꯤꯅꯤ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯍꯥꯛꯅ ꯉꯁꯤꯗꯤ ꯊꯃꯣꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯀꯞꯂꯝꯕꯗꯒꯤ ꯃꯥꯏꯊꯣꯡꯗ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯊꯕꯥꯅ ꯈꯥꯕꯅ ꯁꯤꯛꯂꯝꯕ ꯃꯃꯥꯏꯗꯨꯗ ꯄꯥꯏꯗꯨꯅ ꯅꯥꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯩꯅ ꯇꯧꯏꯁꯤꯕꯣ ꯉꯁꯤꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯀꯔꯤꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯂꯤꯕꯁꯦ ꯃꯁꯤꯔꯥ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕꯁꯦ ꯑꯁꯨꯝꯅ ꯊꯕꯥ ꯑꯃꯗꯤ ꯈꯥꯕ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯂꯩꯀꯥꯏ ꯁꯔꯥꯁꯜꯂꯝꯃꯤ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯕꯥ ꯃꯌꯨꯝꯗ ꯊꯤꯜꯂꯛꯄꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯆꯠꯅꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯊꯥꯔꯤꯛꯅ ꯊꯥꯖꯗꯗꯨꯅ ꯉꯛꯅ ꯊꯕꯥꯗ ꯋꯥꯔꯤ ꯍꯪꯂꯝꯃꯤ ꯊꯕꯥꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯊꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯅꯤꯗꯣ ꯉꯛꯂꯝꯃꯤ ꯊꯥꯔꯤꯛꯅ ꯑꯗꯨꯗꯤ ꯅꯪꯒꯤꯁꯦ ꯇꯥ ꯈꯥꯕꯗꯣ ꯅꯨꯡꯁꯤꯔꯛꯏ ꯁꯤꯅꯤꯅꯦ ꯄꯨꯔꯅꯤꯃꯥꯅ ꯍꯩꯃꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯊꯕꯥꯁꯦ ꯅꯨꯄꯥꯗꯧꯅ ꯂꯩꯔꯝꯗꯥꯏꯅꯦ ꯑꯩꯈꯣꯏꯗ ꯅꯨꯄꯥ ꯀꯣꯏꯕ ꯍꯧꯔꯛꯄꯒꯁꯦ ꯌꯥꯝ ꯁꯥꯎꯔꯛꯗꯥꯏꯅꯦ ꯀꯃꯥꯏꯅ ꯇꯧꯔꯤꯁꯤꯕꯣ ꯍꯩꯃꯥ ꯊꯕꯥ ꯏꯀꯥꯏꯅ ꯑꯁ ꯌꯥꯔꯦ ꯅꯣꯏꯁꯨꯕ ꯅꯣꯏꯁꯨ ꯅꯣꯏꯒꯤ ꯃꯇꯝꯗ ꯌꯧꯔꯒ ꯈꯪꯅꯤ ꯑꯗꯨꯕꯨꯗꯤ ꯊꯥꯔꯤꯛꯅ ꯏꯁ ꯅꯨꯡꯁꯤꯕꯗ ꯌꯥꯝꯅ ꯊꯥꯛ ꯋꯥꯡꯉꯝꯃꯤꯀꯣ ꯄꯨꯔꯅꯤꯃꯥꯅ ꯑꯗꯨꯅꯦ ꯍꯥꯏꯕ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯒꯤ ꯀꯔꯕꯥꯔꯁꯦ ꯇꯥ ꯈꯥꯕꯗꯤ ꯁꯦꯜ ꯄꯥꯏꯕꯅꯤꯅ ꯃꯥ ꯁꯦꯜ ꯈꯔ ꯌꯥꯝꯅ ꯊꯥꯗꯔꯣ ꯍꯥꯏꯕ ꯌꯥꯔꯅꯤꯅꯦ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏ ꯐꯖꯅ ꯀꯔꯕꯥꯔ ꯇꯧꯕ ꯌꯥꯔꯅꯤ ꯊꯕꯥꯅ ꯑꯗꯨꯕꯨꯗꯤ ꯃꯥꯅꯁꯨ ꯍꯥꯏꯔꯛꯏ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯅ ꯊꯥꯔꯤꯛꯅ ꯏꯁ ꯌꯥꯝ ꯍꯩꯅꯔꯝꯃꯤꯀꯣ ꯊꯕꯥ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ ꯆꯣꯏ ꯅꯣꯏꯁꯤꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯣꯛꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯊꯕꯥ ꯈꯥꯕꯗ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯈꯥꯕꯅ ꯁꯦꯜ ꯃꯌꯥꯝ ꯄꯨꯊꯣꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯑꯗꯨꯗ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯍꯥꯏꯗꯨꯅ ꯃꯥ ꯃꯁꯥꯃꯛꯁꯨ ꯌꯥꯎꯅ ꯍꯣꯠꯅꯔꯝꯃꯤ ꯉꯁꯤꯗꯤ ꯊꯕꯥꯒꯤ ꯂꯩꯀꯥꯏ ꯑꯗꯨ ꯂꯥꯏꯔꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯂꯥꯏꯔꯕ ꯑꯅꯪꯕ ꯐꯤꯁꯥꯀꯣꯜ ꯂꯩꯕ ꯉꯝꯖꯗꯕ ꯃꯤꯁꯤꯡꯕꯨ ꯐꯤꯁꯥꯀꯣꯜ ꯂꯩꯕꯤꯗꯨꯅ ꯂꯪ ꯊꯥꯗꯗꯨꯅ ꯐꯤ ꯁꯥꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯕꯅ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯛꯂꯝꯃꯤ
कारबार ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯕꯗ ꯃꯩꯃꯨꯡꯁꯨ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯥꯕꯅ ꯊꯕꯥꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯈꯤꯕꯗꯒꯤ ꯊꯕꯥꯅ ꯈꯟꯖꯕ ꯂꯥꯏꯔꯕ ꯂꯩꯍꯟꯗꯕ ꯍꯥꯏꯕꯗꯨꯁꯨ ꯀꯣꯛꯍꯟꯕ ꯉꯝꯈꯤꯔꯝꯃꯤ꯫